Nene, khoi da lai ro. Hoi ne, noi mamoi lai hibro. Lai ye nene. Nang di ngasi thaba kam ta chatrabo. Chat kani. Ngasi di night duty taye nene. Oh, yam phai. Ado nanamadu kam dauge phabro. Yam phai. Yam na ju ing tape. Yam na ju nungsi. Nane na kaksina kak hatana thirakbabu soyebro. Adudi aigi ju nene na thibi bana pharani. Haima, hauju phawba khangna chanabaga amatta leitribro haija. Leibudi leirame. Atopa nupi amaga luhongre. Haima. Angang baw yaugre dani ne. Noi na chin nakpadi haifepu manari ne. Aikhoi tamogi na nupi do. Yam haifai tauba. Ngausinnarakpaduda khoi tamona maitai nupi na ngausinnaba mapalangi matau tambado pamjadena kaina thoiba. Aigi na nupa do phibam phirep semdana yum palaji chelaji ta haiba. Khoi tamodagi hanbaju pamjade. Aduga masagi earning source ama tangju semo haibada. Anam kanmanbadagi ne sauningdana ek tokthokpa. Aduni imawjidi yum pambabu phagi dauna mafam matam yengdana pangpan pan yabagi type da. Aduni nene. Haima. Tombia. Haw inama. Kayang kuire lakpa nang dia. Ngaha oire inama. Lao, imungda phamorasi lao. Hoi inama. Ibema. Nanamadu sa khara lolo oyo. Hoi ima. Lao. Tamodi thabak chakhrabo inama. Hokjuwai da thokida ngairibani. Khoibu yam nungaitaba ama leirini. Kaino kaidorage inama. Akhoi mokse akhoi de leibase mathwa yam nungaitaba manba. Haima kaidorage haisi. Khangdi. No mata harauna no khedana leiba odi. Mathwai se adum nungaitaba mawongda lei. As masagi oina hanadagi ing tapsabani da mati. Ing tapagi wanati. Maithongi mamidugi wani. Mana simaina sum tauradi isa nupasu mathwai nungairo oido. Nangna ne phajana hangkhotana amta tauramo. Hoi inama. Adubu mana aikhoi lamnganbada leijabadi maraibak thamban sarpani kaino. Thamban satlibra thamna segairibra khangdre bema. Yum amatada leiminaraga harau pukjen khojen tinana leiminabado aidi pami. Imung amada leiminaraga nungpan naiba tharum taunaraba nungaiba chakhotpa kaido oiroroi tawni. Kaihena ju khanjan binuda inama. Ai wari phajana sage. Inama hoina pamjadabado tawdanaba. Noi tamojune mana pharigai di phai. Mana sauradi nunga tekpagumbani. Nine. Cha thakse. Aidi chak chagena laaga. Chak su sa doine nene. Nene gi cha happy. Ai lakani di kamai khangiba. Ngarang mangda aikhoi da nene la na tawrame. Aduda ngasi nene lakni je soidana khangaba. Saroida inena phagi tawbani. Ima, fola Oh, tare. Nani namo wari sanaramuko. Sida phomlo. Wari sase. Inena la ise. Nanga wari mata sage na la ine. Kai wari no nene. Hey, hogi basingdo hogre. Hojikti kautho pentho. Nama kautho gane. Ipuroi babu minna uba laini khangadabani. Ai nene hoi idom cha hoi bu yang warawe. Ihe amu hore. Aikhoina silijibu nangi phatana baro. Phaba phataba ai khangde. Aigi punsida da thoiba kaubadi ai ngamoi. Hoine
ꯑꯗꯨꯕꯨ ꯅꯅꯦꯝ ꯅꯀꯨꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯗꯣ ꯎꯠꯀꯅꯣꯕ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯈꯟꯗꯣꯛꯀꯗꯕ ꯏꯃꯨꯡꯁꯦ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯒꯦ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯧ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯍꯦ ꯄꯪꯒꯅꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯎꯠꯄ ꯌꯥꯗꯦꯀꯣ ꯍꯩꯃꯥ ꯆꯥꯒꯁꯤ ꯏꯪꯈ꯭ꯔꯅꯤꯅꯦ ꯑꯁ ꯏꯅꯝꯃ ꯋꯥꯔꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯆꯥ ꯊꯛꯄꯕꯨ ꯀꯥꯎꯋꯦ ꯅꯦꯅꯦ ꯑꯩ ꯆꯥꯛ ꯂꯣꯏꯁꯜꯂꯨꯈꯤꯒꯦꯀꯣ ꯆꯥꯛ ꯆꯥꯗꯅ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯣ ꯂꯣꯏꯁꯜꯂꯨꯔꯣ ꯂꯣꯏꯁꯜꯂꯨꯔꯣ ꯅꯪꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯈꯜꯂꯤꯝꯅꯤ ꯀꯩꯅꯣ ꯍꯥꯏꯕꯝꯗꯤ ꯅꯪꯁꯨ ꯅꯃꯧꯗ ꯍꯪꯉꯨꯗꯅ ꯍꯪꯉꯦ ꯍꯪꯕ ꯌꯥꯕ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯍꯥꯏ ꯁꯤꯗꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯇꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯊꯣꯛꯄ ꯁꯦꯜ ꯄꯥꯏꯕ ꯈꯛꯇꯅ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯃꯥ ꯆꯥ ꯄꯣꯔꯛꯑꯣ ꯄꯣꯔꯛꯑꯣ ꯊꯝꯃꯣ ꯊꯝꯃꯣ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯅꯤꯡꯒꯦ ꯉꯁꯤꯁꯤꯕꯣ ꯏꯄꯥꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ ꯑꯗꯨꯕꯨ ꯏꯃꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯐꯦꯠ ꯇꯧꯅ ꯌꯥꯔꯛꯇ ꯏꯁꯩꯒ ꯉꯪꯅꯒ ꯊꯣꯡꯕꯗꯣ ꯃꯗꯨꯅꯤ ꯏꯄꯥꯅ ꯆꯥꯅꯤꯡꯁꯦ ꯍꯣꯏ ꯄꯥꯕꯨꯡ ꯏꯃꯧꯒꯤ ꯏꯪ ꯇꯞꯄ ꯃꯣꯡ ꯍꯥꯗꯕ ꯃꯇꯧꯁꯤꯕꯨꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯂꯤ ꯍꯥꯏꯕꯁꯤ ꯇꯥꯏ ꯑꯩꯅ ꯍꯪꯉꯨꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯃꯍꯥꯏ ꯏꯆꯥꯅꯨꯄꯥꯗ ꯍꯪꯉꯨꯕꯗꯁꯨ ꯀꯩꯁꯨ ꯍꯥꯏꯅꯕ ꯂꯩꯇꯦ ꯍꯥꯏ ꯊꯥ ꯐꯥꯕꯒꯤ ꯃꯄꯥꯝ ꯆꯠꯂꯨꯕꯗꯨꯁꯨ ꯀꯔꯤꯝꯇ ꯅꯣꯛꯈꯦꯕ ꯇꯧꯗꯦ ꯂꯣꯟꯅ ꯀꯞꯄꯨꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯤꯠꯇꯨꯝ ꯄꯣꯝꯃ ꯍꯜꯂꯛꯏ ꯃꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯌꯥꯗꯦ ꯊꯦꯝ ꯅꯧꯗꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯍꯪꯉꯨ ꯏꯃꯧ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯈꯛꯇ ꯅꯠꯇꯦ ꯏꯃꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯤ 이마! 강주강이야. 미모도 강하려가 더와이 다는 중이. 너 보이죠 민서 야근에 노이즈. 아스, 까이노. 막당 파무세. 아스, 다도. 막당 파무 와리샤즈. 아이 짝 통도니, 탱그라니. 이마리 이절레 통제니. 짝부 융기 몽도 숨 통내 해버리브라. 땅아이 파드라간다 모이나 통보니. 아이나 ngami게디 아이나 통 따레다나. 아도 낭닝아다 파무바. 아스, 타이밍 자데바. 마테이메나 와리샤나 바보. 타이밍가 나이브라 하지보. 호레 눅당 보타간다 사야이다나. 하이로세 까이노. 와제 한개 큰 bayam kuirabne. Aidana tana ima babungju nangi mongje nuaiti. 까이노, 아이기 마옹아보. Ibani lo ngi je thani muti fazale. Adobu ngasi faujida nangna harauba nungaiba. Aingwanda unajiba mikup amta ju ude.
ꯑꯁ ꯆꯥꯛ ꯊꯦꯡꯉꯅꯤꯁꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯑꯔꯣꯠꯄ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯗꯣ ꯌꯥꯝ ꯄꯥꯝꯃꯤ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯑꯃ ꯂꯩꯗꯣ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯩꯁꯨ ꯂꯩꯇꯦꯗ 이반이기 만학다 미남범 핵 ler거다네 이반이기 분시 공자체 아저거 가이범 오이도니 아두나 타모이다 먹고 레이트나 힝미나 범 도다이 ꯑꯩꯅ ꯇꯥꯃꯣꯗ ꯂꯩꯕꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯀꯩ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯅꯣꯛꯈꯦꯗꯅ ꯂꯥꯡꯕꯁꯦ ꯀꯌꯥ ꯍꯩꯅꯔꯛꯇꯦ ꯑꯗꯨꯅꯅꯦ ꯑꯗꯣ ꯉꯁꯤꯗꯩꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯈꯦꯅ ꯂꯩꯕꯗꯣ ꯇꯝꯃꯒꯦ ꯑꯩꯁꯦ ꯇꯥꯃꯣꯒꯤꯅꯤ ꯇꯥꯃꯣꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯑꯩ ꯀꯩꯝꯇ ꯇꯧꯖꯔꯣꯏ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯅꯨꯐꯦ ꯇꯧꯔꯒ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯁꯦ ꯌꯦꯡꯉꯣꯕ ꯆꯣꯏ ꯏꯀꯥꯏꯖꯩ ꯍꯩꯃꯥ ꯑꯩ ꯊꯣꯡꯒꯦ ꯌꯥꯅꯤꯌꯦ ꯏꯃꯥ ꯅꯁꯥ ꯉꯝꯗ꯭ꯔꯖꯥꯠꯂꯩꯅ ꯏꯃꯥꯅ ꯊꯣꯡꯒꯠꯄ ꯍꯧꯔꯝꯕꯅꯤꯗ ꯉꯝꯃꯤꯗ ꯏꯃꯥ ꯇꯥꯃꯣꯅ ꯋꯥꯔꯤ ꯑꯃ ꯁꯥꯁꯦꯅ ꯉꯥꯏꯍꯥꯛ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅꯣ ꯏꯃꯥ ꯅꯣꯏ ꯄꯥꯕꯨꯡꯅ ꯀꯩꯅꯣꯝ ꯊꯣꯡꯉꯣ ꯍꯥꯏꯕꯅꯤ ꯑꯩ ꯃꯨꯟꯅ ꯇꯥꯔꯛꯇ꯭ꯔꯦ ꯅꯪꯅꯅꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯥꯕꯨꯡ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯉꯨꯒꯦꯅ ꯑꯝꯇ ꯍꯪꯉꯨꯆꯣ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯍꯪꯉꯨꯒꯦ ꯄꯥꯕꯨꯡ ꯍꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯑꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯍꯩ ꯉꯁꯤꯗꯤ ꯏꯃꯧꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯊꯣꯡꯉꯣꯏ ꯏꯄꯥꯒꯤꯗꯤ ꯏꯌꯥ ꯌꯥꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤꯅꯦ ꯁꯔꯦꯡ ꯆꯥꯁꯤ ꯏꯄꯥꯅ ꯑꯣꯐꯤꯁ ꯀꯨꯝꯃꯛꯄꯗ ꯁꯔꯦꯡ ꯂꯩꯊꯔꯛꯀꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥꯒ ꯇꯥꯟꯅꯔꯒ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯜꯂꯒꯦ ꯍꯣꯏ 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 ꯍꯩ ꯅꯈꯣꯟ ꯍꯩ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯏꯃꯧꯅ ꯆꯥꯛ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗꯅꯦ ꯃꯌꯦꯛ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯌꯥꯔꯛꯇ ꯏꯁꯩ ꯑꯃ ꯉꯪꯉꯒ ꯊꯣꯡꯕꯗꯣ ꯏꯄꯥꯗꯤ ꯌꯥꯝ ꯄꯥꯝꯖꯩꯕꯨ ꯍꯣꯏ ꯄꯥꯕꯨꯡ ꯉꯁꯤꯁꯤꯕꯨ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ ꯏꯃꯧꯒꯤ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯃꯤꯁꯤꯕꯨ ꯍꯥꯏ ꯏꯁꯨꯒ ꯐꯪꯗꯣꯔꯖꯥꯠꯂꯥ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗꯀꯣ ꯗꯥꯊꯣꯏꯕ ꯇꯨ ꯕꯣꯔꯥ ꯑꯁꯥꯕ ꯂꯩꯔꯛꯑꯦ ꯂꯥꯛꯑꯣ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯍꯧꯔꯁꯦ ꯂꯥꯛꯑꯣ ꯃꯤ ꯏꯪꯒ꯭ꯔꯅꯦꯕ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯁꯦ ꯅꯪꯁꯨ ꯈꯪꯆꯥꯠ ꯑꯣꯏꯔꯦ ꯀꯗꯥꯏ ꯆꯥꯊꯣꯛꯑꯁꯤ ꯉꯥꯏꯈꯣꯍꯦ ꯅꯈꯨꯠ ꯑꯃꯣꯠꯄꯗꯨꯅ ꯄꯥꯏꯕ ꯍꯧꯅꯗꯦ ꯑꯩ ꯈꯨꯠ ꯍꯥꯝꯃꯨꯒꯦ ꯂꯩꯔꯝꯃꯨ ꯉꯥꯏꯈꯨꯑꯣ ꯑꯩ ꯑꯗꯨꯝ ꯏꯜꯂꯛꯀꯦ ꯃꯤ ꯎꯕꯁꯨ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯏꯟꯕꯤꯔꯛꯀꯦꯕ ꯁꯦ ꯌꯥ ꯀꯥꯊꯣꯛꯑꯣ ꯍꯥꯎꯋꯦ ꯍꯦ 이니 땀 봐야 되라
माने कई हाप चालू खंगदेना इने तंफागी बोराजी नई है मी पाखंग लेसाबी मैम क्यों लेपना हरी हे आई दुम इलके नखुद अमोपदुना पारकनो अꯩꯉꯣꯟꯗꯕꯨ इलक नों जा तौदो मांगे फत्तेबा लुहोंद्रिङैददि मांदे बुङो माना खंजु खंदना ससे इलो अदुदि तम तम चावको इसिंग यावदे फुंजनी अखोइगी चलनबीसे अगपुनिको सुम खलुरगा नुंगबु नुंसिरी ए कईबुनो हाइसे इबानी लुहोंगा मतुंगददिने करीमता चामिनबा यारोइदना मी ममांगदा चामिनद्र लोरे कइनो मी उद्रदी लो याय अस तहोइदि हाइबनी हे मी ममांगदा फजदे तहोइदेदि हाइबा लोनदी याबा मयाम लइबुङो अदुबु थाइनेदगी लेरकपा अमांग सिंगी मतंगसिदिने फजना ngangadawni natradi अखोगी कल्चर डिसिप्लिन लोइना मांगथरकनी मौंगना मतै उबदा को खुमदना काय खुमदबो नरिशा याम फजबा याम कानबा मचत अमने नत्रदी सुम समजनरक्तना हंगोइनदबदैनी थोहनिंगदबा थौदोक मयाम थोलैसि फरेसे चटनबी सुंगाकजगे नंगी अपाम्बसु लोय इन्नी से बोरा से अमता चाथोकिसे कइनो तहोइदि सोलकनो कइबो नुपाना माइ नुपी फनेक पाइबा तहोइदि हाबनी अस लोइरे चटनबीने गाइनगा मी उद्रदी याबा याम लैबनी मी चुमद्रने होय चुम्मे दाथोइबा लोरे पुरो ओमी अस नुपाने गाय इमोन मोलदना चाइरगेसे ngangidraboni यारोय आइना चाइदोइने लेजिने मपुंग मरी फादना हेक चात्री बाउदी नंग नुंतिगी सिंग साइबा लाकदमनिको लाकपीगेना लेजिने हेक सातपा मतमदनी ताथोइबा इबानी लहोंगदोइजे ए लेसिना होददि कंग्रदि इबानी लुंगदा तारे हाइदे अदुमाय हाइनो आइना थाबा लैदने ngasi phawba hingdaba amta yaudri bungo अदुदि मक्तुमदा पिरो अइजु इसिंग साइबा यावगेबा हयंवा इबानी थामिनगी बिने हाइबा यानबा अस यारोये दाथोइबना लेबाक तौग्रिदुदी अस अदुइजु खतंग चागेबा वासक यानबा अस अन्नमदी खुक्कल्लमने इसकंददि नंगी लैसिदि याम चाहेनिंगद्रदि अइगी लैसिदुने चाइगे अस कइनो दैदुबा नाउरबा हाइमा हाइमा नुंगाइब्रा कइनो नोइगी सिदि यावसंगी मही हाइनबि हाइबदुरो मी लैसिंग चाइजरगा माना इङोन इसिंग हाइजराइबा अदुगी साउदना आइना अमु हाइजनबा अदुनी मौसिदि इहे इचा सिदि मागुमना मी उसिते याब्रने अदुनेबा लाओ फिरोंगदो होंतोगने चागा थउरसि लाओ इनेनने तु बोरागा लेबिरअबनी कनाम पिजरोसि इबाइंदंग चाथोक्सि अदोइने दाथोइबजु खितंग पिजजेइने हो लाओ
ꯊꯣꯏꯕ ꯑꯩ ꯅꯪꯕꯨ ꯀꯥꯎꯗꯤꯌꯦ ꯍꯛꯆꯥꯡꯅ ꯇꯥꯝꯈ꯭ꯔꯁꯨ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯅꯅꯥꯛꯇ ꯂꯩꯍꯧꯔꯕꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯑꯗꯣ ꯅꯪꯅꯗꯤ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯊꯣꯏꯕ ꯐꯔꯦꯁꯦ ꯆꯠꯅꯕꯤꯁꯨ ꯉꯥꯛꯆꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯂꯣꯏ ꯏꯟꯅꯤ ꯁꯦ ꯌꯥ ꯀꯥꯊꯣꯛꯑꯣ ꯀꯩꯅꯣ ꯇꯥꯍꯣꯏꯗꯤ ꯁꯣꯛꯂꯛꯀꯅꯣ ꯀꯩꯕꯣ ꯅꯨꯄꯥꯅ ꯃꯥꯏ ꯅꯨꯄꯤ ꯐꯅꯦꯛ ꯄꯥꯏꯕ ꯇꯥꯍꯣꯏꯗꯦ ꯍꯥꯏꯕꯅꯤ ꯑꯁ ꯂꯣꯏꯔꯦ ꯍꯦꯟꯊꯣꯏ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯦ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯀꯦ ꯍꯥꯏꯔꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯕꯦꯝꯃ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯣꯔꯛꯎꯍꯦ ꯇꯥꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯕꯗꯨꯅ ꯃꯩꯅꯤꯡ ꯀꯨꯂꯤ ꯖꯥꯠꯂꯥ ꯀꯝꯗꯧꯔꯤ ꯖꯥꯠꯅꯣ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯕ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯕꯨ ꯀꯅꯥꯅ ꯃꯆꯥ ꯃꯌꯥ ꯑꯣꯏꯅꯤꯡꯗꯣꯏꯅꯣꯅꯦ ꯁꯦ ꯅꯪ ꯇꯥꯆꯧꯗꯤ ꯀꯩꯗꯧꯔꯤ ꯐꯃꯨꯡꯗ ꯀꯨꯜꯂꯤꯕ꯭ꯔꯥ ꯐꯃꯨꯡꯗ ꯀꯨꯜꯍꯧꯕꯅꯦ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯉꯒ ꯊꯣꯔꯛꯑꯣꯌꯨ ꯏꯃꯥꯅꯅꯦ ꯋꯥ ꯍꯥꯏꯒꯦ ꯂꯥꯛꯑꯣꯌꯨ ꯆꯥꯛ ꯇꯣꯛꯑꯒ ꯁꯥꯟꯅꯔꯣ ꯋꯥꯔꯤꯗꯣ ꯏꯔꯨꯖ ꯊꯣꯛꯎ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯁꯜꯂꯗꯝꯅꯦ ꯑꯩ ꯍꯣꯏꯅꯦꯍꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯔꯛꯑꯣꯌꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒꯕꯨ ꯀꯅꯥꯅ ꯆꯥꯛ ꯆꯥꯅꯤꯡꯗꯣꯏꯅꯣꯗ
ꯑꯩꯗꯤꯅꯦ ꯍꯤꯡꯅꯤꯡꯉꯛꯇ꯭ꯔꯦꯗꯀꯣ ꯉꯥꯡꯅ ꯁꯛꯅꯕꯗ ꯌꯥꯔꯛꯇ꯭ꯔꯗꯤ ꯂꯥꯏꯕꯛꯇꯕꯨꯗꯤ ꯇꯝꯃꯝꯕꯅꯦꯕꯨ ꯃꯄꯥ ꯅꯪ ꯌꯥꯝ ꯋꯥꯔꯧꯏ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯃꯥꯌꯣꯛꯃꯤꯟꯅꯔꯒ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯃꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯉꯟꯇꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯁꯤꯕꯣ ꯆꯧꯕ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣꯕ ꯑꯩ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯅꯣ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤꯕ꯭ꯔꯣ ꯅꯪꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯏꯃꯥ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯅꯪꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯁꯨ ꯅꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ ꯀꯩꯗꯧꯕꯩ ꯋꯥꯈꯜ ꯄꯤꯛꯊꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯟꯊꯅ ꯈꯟꯕꯤꯔꯤꯕ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯁꯤꯡꯅꯔꯒ ꯀꯩꯗꯧꯁꯤꯒꯦꯗꯣ ꯈꯜꯂꯒ ꯍꯣꯠꯅꯐꯝ ꯊꯣꯛꯇ꯭ꯔꯣ ꯏꯃꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯩ ꯋꯥꯈꯜ ꯆꯣꯏꯗ꯭ꯔꯤꯌꯦ ꯏꯃꯥ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯅ ꯂꯩꯔꯤꯕꯣ ꯍꯩ ꯅꯨꯄꯥ ꯊꯣꯛꯑꯣ ꯅꯨꯄꯥ ꯑꯣꯏꯌꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤꯅꯦ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯀꯟꯕ ꯇꯥꯕ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯈꯪꯅꯤ ꯅꯪꯗꯤ ꯌꯥꯝ ꯈꯪꯅꯤ ꯍꯩ ꯏꯀꯥꯏꯕ ꯈꯪꯉꯣ ꯁꯤꯡꯅꯔꯒ ꯍꯤꯡꯉꯣ ꯄꯨꯟꯁꯤꯗꯣ ꯌꯦꯡꯉꯣꯏ ꯅꯪꯅ ꯌꯣꯛꯏꯕ ꯐꯥꯝꯒꯤ ꯉꯥꯁꯤꯡꯗꯨꯅꯅꯦ ꯅꯪꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯍꯧꯕꯅꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯗꯣ ꯅꯥꯄꯤꯅ ꯌꯣꯝꯃꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯗꯅ ꯅꯪꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒ ꯀꯞꯍꯧꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯃꯤꯔꯣꯟ ꯇꯥꯔꯣꯀꯣ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯅꯨ ꯌꯦꯡꯉꯣ ꯅꯆꯟꯅ ꯃꯤꯔꯣꯟ ꯇꯥꯗ꯭ꯔꯤꯉꯩ ꯅꯪꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯒꯤ ꯅꯄꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯅꯣꯡꯃꯇ ꯃꯤꯠ ꯑꯁꯤꯗ ꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯗꯅ ꯅꯆꯤꯜ ꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯁꯨꯈꯤ ꯅꯣꯝꯈꯤ ꯍꯣꯠꯅꯔꯛꯈꯤ ꯅꯣꯏꯕꯨ ꯃꯤ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯆꯥꯎꯔꯦ ꯁꯔꯤꯞ ꯐꯥꯔꯦ ꯅꯄꯥꯡꯒꯟ ꯀꯜꯂꯦ ꯏꯃꯥꯕꯨꯅꯦ ꯍꯦꯟꯅ ꯋꯥꯍꯟꯒꯦ ꯈꯟꯒꯅꯨꯀꯣ ꯇꯥꯆꯧ ꯏꯃꯥꯅ ꯁꯥꯎꯔꯤꯁꯦ ꯍꯥꯏꯔꯤꯁꯤꯡꯁꯦ ꯌꯥꯝ ꯆꯨꯝꯃꯝꯅꯦ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯂꯥꯛꯑꯣꯕ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯑꯩ ꯍꯌꯦꯡ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯊꯤꯟꯕꯗꯣ ꯅꯪ ꯈꯔ ꯗ꯭ꯔꯣꯞ ꯇꯧꯕꯤꯌꯨ ꯏꯃꯥꯒ ꯒꯥꯔꯤ ꯃꯆꯥ ꯆꯠꯆꯅꯤꯗ ꯑꯩ ꯑꯣꯐꯤꯁ ꯐꯛ ꯇꯥꯅꯦꯕ ꯑꯩ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯏꯕꯦꯝꯃꯗꯣ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯅ ꯑꯗꯨꯝ ꯅꯪꯅꯕ ꯑꯦꯗꯖꯁ ꯇꯧꯕꯤꯌꯨ ꯍꯣꯏ ꯄꯥꯕꯨꯡ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯔꯥ ꯃꯥꯅꯦ ꯇꯥꯆꯧ ꯆꯠꯂꯨꯒꯦ ꯄꯥꯕꯨꯡ ꯅꯨꯄꯥ ꯃꯥꯟꯕꯤ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯁꯤꯕꯨ ꯑꯩꯅꯔꯣ ꯆꯣ 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 ꯁ꯭ꯇꯦꯟꯗꯣ
Hai phinganu tam tam thau tin thi chalu ko. Mít ushalaga paigay thawdoise. Masidi wana je henjilakani. Itima nga du kamai tawjai no. ꯑꯋꯥꯡꯒꯤ ꯇꯣꯝꯕꯣꯏꯒꯤ ꯐꯥꯝꯗꯅꯦ ꯉꯥ ꯐꯥꯔꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯂꯧꯔꯨꯔꯣ Ibi emuduna moi kya laktoi jano. ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯊꯤꯜꯂꯛꯄꯕꯨ ꯃꯤ ꯀꯌꯥ ꯂꯥꯛꯀꯅꯦꯒꯦ ꯃꯅꯦꯝꯕꯣꯛꯀꯅꯦ ꯃꯣꯏꯅꯤꯗꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ Adudi keji ani khare hinbam na yarni na. ꯍꯥꯏ ꯄꯤꯛꯃꯜꯂꯁꯨ ꯍꯥꯎꯇꯦꯅꯦ ꯀꯦꯖꯤ 3ꯗꯒꯤ ꯇꯥꯗꯕ ꯂꯧꯔꯛꯑꯣ ꯁꯦ ꯊꯦꯡꯉꯤꯅꯤꯀꯣ Ihe. Horen ibi emudo. Thoibi manakta chakhe ka hairadi chalanu ko. Ikoi bu waro uraga leibani na. Fatanung da tholpasu yai. Marim bukti mamang dasu yam phajaroi. Serana na mukhan kini. ꯍꯣꯏꯗ ꯃꯥꯅ ꯆꯠꯀꯦꯒ ꯍꯦꯛꯇ ꯆꯠ ꯌꯥꯄꯣꯟꯇꯦ ꯊꯣꯏꯕ ꯎꯅꯔꯨꯕꯒꯤꯅꯦ ꯃꯊꯧꯁꯨ ꯇꯥꯗꯦ Ije to meni ngasai phone dasu wa khar hairpani. ꯑꯦ ꯀꯔꯤ ꯍꯥꯏꯔꯛꯏꯕ Ibi emudo. Thoibu bu dum niksing dana leiba mali. Nomata harau harau no khedana leite. As kageno yam hairpani da. ꯂꯥꯛꯈꯤꯁꯅꯨ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯗꯦ ꯌꯥꯔꯣꯏꯗꯣꯔꯤ Itai me hongnu bi manim bukti mamang da dong nganguni mu. ꯍꯦꯔꯥ ꯑꯩꯕꯨ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯆꯣ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯣ ꯃꯤ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯜꯂꯅꯤ Thôi. Cái chali nó. Thôi. Lâu. Trông ngủ. Lâu. Khơi đi lại rồi. ꯌꯨꯝꯗ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯊꯣꯏꯕ ꯎꯅꯤꯡꯗꯅ ꯂꯥꯛꯏꯕ Thôi. Nang kamdori. Nungai ko. Nang nungai ko thôi. ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥ ꯊꯣꯏꯕ ꯑꯩ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥ ꯊꯣꯏꯕ ꯁꯦ ꯆꯩꯔꯥꯎꯕꯒꯤꯅꯦ Nang nungai na palo ko. Oi. ꯗꯥ ꯊꯣꯏꯕ ꯅꯪ ꯌꯨ ꯐꯥꯜꯂꯣꯕ Aibu yung panba. ꯗꯥ ꯊꯣꯏꯕꯅ ꯅꯨꯡꯁꯤꯕ ꯏꯅꯦ ꯍꯣꯏꯅ ꯄꯥꯝꯖꯕ ꯑꯃ ꯈꯜꯂꯒ ꯅꯪ ꯂꯨꯍꯣꯡꯉꯣ ꯗꯥ ꯊꯣꯏꯕ Lairaba. Lukrabi macha ingondabu. Thôi. Nang chalo thôi. Nang chalo. ꯗꯥ ꯊꯣꯏꯕ ꯅꯪ ꯑꯩꯕꯨ ꯎꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ Thôi. Ima laniye. Imana nangbu uraga. Lekai ki minu uraga su yam phajararoi. Nang chakro thôi. Nang chakro. ꯆꯠꯂꯒꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ
ai challenge ko da thoi ba laisina hek satpa matamdani ta thoi bai bani lohong doise Leisina hongdadi kangradi ibani lungda tare. hai hai de adumai hai no aina thaba leidane ngasi phawba hingdaba amta yaudri bungo Nangi leisina yam sahindradi aigi leisina saiga. asas aina dai duba ngawraba nungaibra kanano side che nang khoi da lai ro noi ai bu warau nu ko ai khoi ta chau do iche ubada harau hongdro iche aingbi khoi ta chau do yam nungai na lairabane che nang chalo ko Thawaigee lei nang hingdaba yade ko. Nangna laika phanna lasha tamba matamda Thawaigee khoni lumdoini ko. Hingo. Horo. Toiba nama legibra Leiti khramsa phamda jakre. nang ekoi hintogi pau tarba natro Kai pawno edi ta dena. waroi bot pugi numit lepna khaban masida phatanung da thoraba nang hingre khangu Kai nai jibu khramsa. munata kho kaisu laitaba laira chutatba nangumana isa hindoi bu lawni gaidi namang dubong mangnoi bungo tik ane mana thawang pangono nasana tik chana ba mimana na han honako hangaba waje anira han haina rishi Namituda aina wa amta khumdana tumina lehobado thoi nang bunuk shibagini Kaido wei wakhan pitha doino ai khoi bu sitriba handana kan biriba moi imamanga singnaraga kaido sige do khallaga hona bam thotro nupa oyo laira bai khoi dinya shuba noba hona ba kan bataba tacho ahing no ya yo jibo tum ji gai gino Leirang hak paramani tumura dauni ayuk nungdin na phamda thabak surure aduga potha dawba hingsidana lairi kanna pa leire as tumura tacho ima amu golaga chabeng ngangrani Bem laira ba khoidi awana thidan hona batabani adoijo
ꯇꯥꯆꯧꯒꯤꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯛꯆꯥꯡꯒꯤꯁꯨ ꯈꯟꯗ ꯌꯥꯕ꯭ꯔꯣ ꯏꯆꯟꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯍꯛꯆꯥꯡꯅ ꯐꯠꯇ꯭ꯔꯕꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯕꯦꯝ ꯅꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧ ꯗꯣꯛꯇꯔ ꯇꯝꯁꯤ ꯗꯣꯛꯇꯔ ꯑꯣꯏꯁꯤ ꯏꯆꯟꯅ ꯗꯣꯛꯇꯔ ꯑꯣꯏꯕꯗꯣ ꯇꯥꯆꯧꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯤ ꯗꯣꯛꯇꯔ ꯇꯝꯕꯗꯤ ꯁꯦꯜ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯗꯨꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯁꯦꯜꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯅꯤ ꯍꯣꯏ ꯇꯥꯆꯧꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨ ꯊꯦꯡꯉꯤ ꯇꯨꯝꯃꯨꯔꯣꯕ ꯍꯌꯦꯡꯗꯤ ꯌꯥꯍꯧꯕꯒ ꯐꯥꯔꯝꯗ ꯆꯠꯀꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯍꯧꯒꯠꯂꯣꯁꯦ ꯍꯣꯏ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣꯀꯣ ꯄꯣꯊꯥꯔꯁꯤ ꯂꯝ ꯍꯦꯟꯅꯨ ꯐꯖꯅ ꯇꯨꯝꯃꯨꯀꯣ ꯅꯪꯅ ꯀꯥꯏ ꯆꯠꯂꯤꯕ ꯑꯩ ꯑꯣꯐꯤꯁ ꯆꯠꯀꯦ ꯇꯧꯕꯅꯦ ꯀꯩ ꯂꯩꯔꯝꯃꯤꯅꯣ ꯏꯅꯝꯃ ꯗꯨꯀꯥꯟ ꯄꯣꯠ ꯇꯤꯛꯑꯝꯕꯅꯦ ꯅꯪꯅ ꯀꯗꯥꯏ ꯆꯠꯂꯤꯕ ꯑꯩ ꯑꯣꯐꯤꯁ ꯆꯠꯂꯨꯒꯦ ꯇꯧꯕ ꯑꯣ ꯑꯩꯁꯨ ꯏꯅꯝꯃꯒꯤꯗ ꯑꯝꯇ ꯂꯥꯛꯀꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯈꯜꯂꯝꯃꯤꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯐꯣꯟ ꯇꯧꯔꯛ ꯌꯥꯗ꯭ꯔꯣ ꯑꯗꯨꯕꯣ ꯑꯣ ꯐꯣꯟꯗ ꯍꯥꯏꯅꯕꯗꯣ ꯄꯥꯝꯗ꯭ꯔꯕ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯍꯦꯟꯊꯣꯏꯒꯤ ꯃꯑꯣꯡꯁꯦ ꯃꯅꯦꯝ ꯃꯀꯨꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯃꯊꯟꯗ ꯂꯩꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯎꯪꯉꯒ ꯍꯦꯛ ꯂꯩꯔꯝꯕ ꯂꯣꯟꯅ ꯍꯦꯛ ꯀꯞꯄꯝꯕ ꯇꯧ ꯃꯥꯜꯂꯦ ꯅꯣꯡꯃꯁꯨ ꯑꯩꯅꯕꯨꯗꯤ ꯆꯠꯂꯒ ꯋꯥꯔꯤꯕꯨꯗꯤ ꯁꯥꯔꯝꯃꯕꯅꯤ ꯃꯥꯒꯤ ꯊꯣꯏꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯏꯔ ꯆꯨꯗꯅꯕꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯀꯥ ꯍꯦꯟꯅ ꯈꯜꯂꯝꯃꯔꯣꯏꯗ ꯈꯜꯂꯝꯅꯤ ꯅꯍꯥꯟꯁꯨ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯊꯤꯟꯕ ꯍꯜꯂꯛꯄꯗꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯛꯄꯣꯝ ꯄꯣꯝꯃꯒ ꯍꯜꯂꯛꯑꯦꯅ ꯃꯅꯦꯝꯕꯣꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯛꯑꯦ ꯑꯣ ꯅꯨꯃꯤꯠꯇꯣ ꯊꯣꯏꯕꯗꯅꯦ ꯃꯕꯨꯡ ꯁꯛꯅ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯩ ꯑꯃ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯇꯝꯃꯨꯅꯦꯅ ꯆꯠꯈꯤꯕꯅꯦ ꯅꯨꯃꯤꯠꯇꯨꯅ ꯑꯔꯣꯏꯕꯅꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏꯁꯨ ꯍꯥꯏꯔꯝꯃꯦ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯝꯃꯔꯣꯏꯅ ꯈꯜꯂꯤꯗ ꯑꯗꯣ ꯏꯅꯝꯃꯅꯁꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒꯅꯦ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇꯪ ꯐꯖꯅ ꯁꯥꯕꯤꯕ ꯐꯕ꯭ꯔꯥꯅ ꯈꯜꯂꯤꯀꯣ ꯏꯃꯨꯡꯗꯨꯗꯅꯦ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯑꯗꯤꯅꯦ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯗꯣꯏꯅꯤꯀꯣ ꯃꯔꯝ ꯂꯩꯇꯅ ꯆꯠꯂꯨꯕꯁꯨ ꯍꯦꯛ ꯌꯥꯗ꯭ꯔꯤꯕ ꯈꯪꯗꯦ ꯃꯑꯣꯡ ꯑꯃ ꯌꯦꯡꯉꯒꯅꯦ ꯑꯃꯨꯛꯇꯪꯗꯤ ꯆꯠꯄꯤꯌꯨ ꯏꯅꯝꯃꯅ ꯑꯩ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯊꯦꯡꯈ꯭ꯔꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯅꯝꯃ ꯍꯣꯏ ꯆꯠꯂꯨꯔꯣ ꯃꯣꯔꯅꯤꯡ ꯁꯥꯔ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯌꯥꯅꯤ ꯆꯪꯕꯤꯔꯣ ꯐꯝ ꯅꯪ ꯆꯟꯆꯟ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯩ ꯆꯟꯆꯟꯅꯦ ꯗꯥꯅꯤꯡꯇꯝꯕ ꯁꯣꯔꯤ ꯁꯥꯔ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯗꯥꯅꯤꯡꯇꯝꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯗ ꯐꯝꯃꯣ ꯊꯕꯛꯁꯤ ꯇꯧꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯗꯤ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ ꯌꯥꯝ ꯐꯩ ꯃꯄꯥꯟ ꯂꯝꯗ ꯊꯕꯛꯁꯤ ꯇꯧꯔꯒ ꯂꯩꯔꯒꯦ ꯑꯗꯨꯝ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯉꯥꯡꯃꯟꯕꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯨꯔꯒꯦ ꯈꯟꯅ ꯃꯐꯝꯁꯤꯗ ꯉꯔꯥꯡꯗ ꯖꯣꯏꯟ ꯇꯧꯔꯕꯅꯤ ꯌꯥꯝ ꯐꯩꯌꯦ ꯁꯥꯔ ꯍꯥꯟꯅꯒꯨꯝꯅ ꯗꯥꯅꯤꯡꯇꯝꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯗ ꯑꯗꯨꯅ ꯍꯦꯜꯂꯦ ꯑꯩꯅ ꯄꯥꯝꯖꯕ ꯁꯥꯔ ꯑꯅꯧꯕ ꯑꯃ ꯉꯔꯥꯡ ꯖꯣꯏꯟ ꯇꯧꯔꯛꯑꯦꯅꯗꯤ ꯇꯥꯖꯕ ꯑꯗꯨꯗ ꯁꯛꯈꯪꯅꯖꯒꯦꯅ ꯆꯪꯉꯛꯄ ꯑꯗꯨꯒꯗꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯩ ꯑꯣꯏꯔꯝꯃꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯋꯥꯔꯧꯅꯔꯣꯏꯁꯤꯀꯣ ꯗꯥꯅꯤꯡꯇꯝꯕ ꯁꯥꯔ
ꯄꯨꯟꯁꯤꯗ ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯩꯗꯤꯅꯦ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯥꯔ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯑꯆꯧꯕ ꯊꯧꯅꯥ ꯑꯃꯗꯤ ꯄꯤꯕꯤꯈꯤ ꯑꯗꯨꯒꯤꯅꯤꯗ ꯑꯗꯣ ꯍꯧꯈ꯭ꯔꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯅꯈ꯭ꯔꯁꯤꯗ ꯁꯥꯔ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯁꯤꯗ ꯀꯥꯎꯔꯣꯏꯗꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯖꯔꯨꯈꯤꯒꯦ ꯑꯃꯨꯛ ꯍꯣꯏ ꯍꯜꯂꯣ ꯍꯣꯏ ꯃꯥꯅꯦ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯑꯆꯧꯕ ꯊꯧꯅꯥ ꯑꯃꯗꯤ ꯄꯤꯕꯤꯈꯤ ꯑꯗꯨꯒꯤꯅꯤꯗ ꯍꯥꯟꯅꯒꯨꯝꯅ ꯗꯥꯅꯤꯡꯇꯝꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯗ ꯆꯟꯆꯟ ꯍꯥꯎ ꯏꯅꯝꯃ ꯅꯪꯕꯨ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯗꯣ ꯊꯦꯡꯗ꯭ꯔꯤꯕꯣ ꯊꯕꯛꯀ ꯆꯠꯇꯧ ꯇꯜꯂꯦꯗ ꯏꯅꯝꯃ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯑꯅꯧꯕ ꯑꯃ ꯖꯣꯏꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯀꯩꯗꯧꯔꯕ ꯅꯪꯉꯣꯟꯗꯒ ꯉꯥꯎꯁꯜꯂꯛꯏꯔꯣ ꯅꯠꯇꯦꯗ ꯁꯨꯝ ꯏꯀꯥꯏꯔꯛꯏꯕ ꯏꯁ ꯁꯛꯁꯨ ꯈꯪꯅꯗꯕ ꯗꯣꯛꯇꯔꯗꯨꯗ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯔꯤꯕ ꯅꯪꯗꯤ ꯅꯍꯥꯟꯋꯥꯏ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈꯤꯕ ꯃꯤꯅꯦ ꯆꯠꯆꯥ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯌꯨꯒꯦ ꯀꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯏꯀꯥꯏꯕ ꯑꯃ ꯂꯩꯔꯤ ꯑꯝꯇ ꯁꯦꯡꯗꯣꯛꯀꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯦ FBꯗ ꯏꯟꯁꯇꯥꯗ SMS ꯈꯔ ꯊꯥꯅꯔꯝꯃꯒ ꯅꯪꯅ ꯕ꯭ꯂꯣꯛ ꯂꯣꯏ ꯇꯧꯁꯟꯈ꯭ꯔ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯌꯥꯝ ꯏꯀꯥꯏꯖꯩꯅ ꯇꯧ ꯂꯩꯔꯤ ꯗꯥꯁꯤꯕꯨ ꯃꯃꯤꯡ ꯀꯩ ꯍꯥꯏꯕꯅꯣ ꯅꯤꯡꯇꯝꯕ ꯑꯣ ꯅꯤꯡꯖꯪꯉꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯏꯇꯥ ꯅꯁꯥ ꯍꯥꯏꯖꯔꯨ ꯂꯥꯛꯑꯣ ꯃꯁꯤꯗꯤ ꯗꯥ ꯅꯤꯡꯇꯝꯕꯗꯤ ꯃꯥ ꯌꯥꯝ ꯁꯣꯜꯂꯤꯅ FB ꯏꯟꯁꯇꯥꯗꯅ ꯂꯥꯏ ꯁꯥꯔꯤꯕ ꯆꯟꯆꯟ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯁꯤꯡꯗꯣ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯐꯥꯒꯤꯗꯤ ꯅꯠꯇꯦꯀꯣ ꯅꯪꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯨꯍꯦ ꯑꯁꯦꯡꯕ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯣ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯎꯕ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯆꯟꯆꯥ ꯍꯦ ꯃꯈꯥ ꯇꯥꯔꯒꯅꯣ ꯅꯟꯁꯦꯟꯁ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨꯗ ꯁꯨꯝ ꯍꯜꯂꯨꯕꯩ ꯋꯥꯅꯦ ꯑꯗꯨꯒ ꯑꯁ ꯃꯁꯛꯇꯨꯒ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯝꯁꯨ ꯏꯀꯥꯏꯈ꯭ꯔꯗꯧ ꯃꯥꯜꯂꯤꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯀꯥꯏ ꯈꯪꯗꯧꯕ ꯁꯛ ꯅꯠꯇꯦꯗ ꯐꯥꯒꯤ ꯅꯠꯇꯦ ꯆꯟꯆꯟ ꯅꯪ ꯈꯤꯇꯪꯗꯤ ꯈꯜꯂꯨꯍꯦ ꯏꯀꯥꯏꯕꯗꯒꯤ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯈ꯭ꯔꯗꯤ ꯐꯗꯧꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯣꯠꯅꯗꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯣ ꯍꯥꯏꯌꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯥꯏꯒꯦꯕ ꯑꯗꯣ ꯗꯥ ꯇꯣꯝꯆꯥ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯏꯕꯨꯡꯒꯨꯝꯕꯅꯦ ꯈꯜꯂꯒ ꯁꯨꯝ ꯔꯦꯁꯄꯦꯛ ꯇꯧꯕꯁꯦ ꯀꯥꯏꯔꯛꯀꯅꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯕꯨ ꯁꯥꯎꯔꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯔꯦ ꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯁꯦ ꯑꯩ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦ ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯁꯤꯒꯨꯝꯕ ꯂꯥꯏꯟꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯄꯥꯝꯗꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯒꯦꯕ ꯑꯗꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯅꯔꯨꯒꯨꯝꯁꯤ ꯑꯩ ꯀ꯭ꯂꯥꯁ ꯊꯦꯡꯉꯦ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯕ ꯁꯨꯝ ꯈꯜꯂꯨꯕꯗ ꯏꯀꯥꯏꯔꯤꯕ ꯑꯗꯣ ꯗꯣꯛꯇꯔꯗꯨꯗꯤ ꯀꯄꯜ ꯑꯣꯏꯈ꯭ꯔꯕꯣ ꯈꯪꯗꯦ ꯍꯪꯗꯦꯗ ꯑꯁ ꯑꯩꯅ ꯉꯥꯡꯈ꯭ꯔꯤꯗꯨꯒ ꯃꯥꯅ ꯗꯣꯛꯇꯔ ꯑꯩꯅ ꯅꯔꯁ ꯑꯗꯨꯗ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯕ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯪ ꯅꯨꯡꯁꯤꯔꯝꯗꯣꯏꯅꯦ ꯅꯪ ꯊꯦꯡꯅꯕꯗꯨꯗ ꯗꯣꯛꯇꯔꯗꯣ ꯀꯄꯜ ꯑꯣꯏꯔꯝꯃꯗꯤ ꯐꯈ꯭ꯔꯅꯤꯗ
ꯅꯪꯕꯨ ꯉꯥꯏ ꯂꯩꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯑꯩ ꯉꯝꯃꯣꯏ. ꯏꯀꯥꯏꯖꯩ. ꯌꯥꯔꯦ ꯌꯥꯔꯦ. ꯏꯀꯥꯏꯅ ꯑꯗꯨꯝ ꯆꯠꯂꯨꯔꯣ. ꯇꯥꯏꯃꯤꯡꯁꯦ ꯌꯥꯗ꯭ꯔꯦꯀꯣ. ꯏꯅꯝꯃ ꯑꯩ ꯊꯣꯛꯎꯈꯤꯒꯦꯀꯣ. ꯆꯠꯂꯨꯔꯣ. ꯍꯦꯟꯊꯣꯏ, 이domꯆꯥ ꯋꯥ ꯍꯥꯏꯒꯦ. 이돔ꯆꯥ, ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ. ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯅꯨꯅꯦ ꯅꯪꯕꯣ. ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯅꯥꯝꯇꯒꯤ ꯃꯥꯏ ꯉꯥꯛꯄ ꯉꯝꯃꯣꯏ. ꯑꯩꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯉꯥꯎꯕꯤꯔꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯒꯤ ꯐꯅꯕ ꯁꯤꯟꯕꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯉꯥꯎꯕꯤ ꯇꯥꯔꯦꯗꯅ. ꯑꯉꯥꯎꯕꯤꯅꯦ ꯍꯥꯏꯒꯦꯔꯥ ꯁꯣꯅꯣ ꯆꯨꯕꯤꯅꯦ ꯍꯥꯏꯒꯦꯔꯥ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯃꯤꯒꯤ ꯃꯆꯥꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯗꯣꯛꯇꯔꯅꯤ ꯈꯪꯉꯦꯗꯅ. ꯅꯔꯥꯏꯕꯛꯇꯣ ꯌꯥꯝ ꯐꯔꯕꯅꯤ. ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯅꯨꯀꯣ. 이돔ꯆꯥ, ꯑꯩ ꯗꯥ ꯊꯣꯏꯕꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ. ꯊꯣꯏꯕꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯂꯥꯅꯤ ꯍꯥꯏꯁꯤꯅꯤ. ꯅꯀꯣꯛꯇꯣ ꯈꯟꯗꯧꯋꯣ. ꯍꯧꯖꯤꯛꯈꯛꯀꯤ ꯈꯟꯒꯅꯣ. ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯅꯦ. ꯑꯁꯨꯛ ꯌꯥꯝ ꯀꯣꯛ ꯌꯥꯎꯗꯧꯁꯤꯕꯣ. 이돔ꯆꯥ, ꯈꯨꯡꯒꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩ ꯑꯗꯨꯝ ꯍꯤꯡꯕ ꯄꯥꯝꯃꯤ. ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯐꯨꯔꯥ ꯗꯂꯥꯟꯗꯁꯨ ꯂꯩꯖꯅꯤꯡꯗꯦ. ꯑꯅꯝ ꯌꯥꯝ ꯀꯟꯒꯅꯨ. ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤꯀꯣ. ꯈꯨꯔꯝꯆꯥ, ꯃꯈꯥ ꯇꯥꯔꯛꯀꯅꯨ. ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯄꯥ ꯅꯠꯇꯦ ꯍꯥꯏꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯁꯦ? ꯌꯥꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯃꯤꯠꯅ ꯀꯟꯅꯐꯥꯎ ꯌꯦꯡꯉꯛꯇꯕꯅꯦ. ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤꯀꯣ ꯈꯟꯗꯅ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ. ꯑꯇꯩ ꯂꯣꯏꯅꯃꯛ ꯑꯩ ꯏꯟꯖꯒꯦ. ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯇꯥꯟꯐꯝꯁꯦ ꯌꯨꯝ ꯄꯥꯟꯕꯅꯤ. ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯤꯕꯅꯤ ꯒꯥꯏꯅ ꯅꯀꯣꯛ ꯌꯥꯎꯗꯕꯗꯨ ꯇꯧꯅꯨꯅꯦ. ꯉꯁꯤ ꯍꯥꯏꯔꯤꯁꯤꯅ ꯑꯔꯣꯏꯕꯅꯤ. ꯋꯥꯔꯣꯏ ꯕꯣꯠ ꯄꯨꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯕꯅꯤ. ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏꯀꯣ. ꯅꯣꯏ ꯈꯨꯔꯝꯆꯥꯅ ꯁꯥꯎꯔꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣ. ꯂꯝ ꯍꯦꯟꯗꯅꯅꯦ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯛꯄ ꯌꯥꯔꯣꯏꯀꯣ. ꯗꯥ ꯊꯣꯏꯕ, ꯗꯥ ꯊꯣꯏꯕꯣ, ꯗꯥ ꯊꯣꯏꯕ, ꯗꯥ ꯊꯣꯏꯕꯣ, ꯗꯥ ꯊꯣꯏꯕ ꯇꯥꯕ꯭ꯔꯣ? ꯗꯥ ꯊꯣꯏꯕ, ꯗꯥ ꯊꯣꯏꯕ. ꯊꯣꯏ, ꯀꯩꯅꯣ ꯁꯨꯛ ꯊꯦꯡꯉꯀꯥꯟꯗ ꯅꯪꯅ ꯇꯧꯔꯛꯏꯁꯦ? ꯗꯥ ꯊꯣꯏꯕ, 이반이 ꯆꯠꯂꯁꯦ. ꯀꯗꯥꯏꯗ? ꯀꯅꯥꯝꯇꯅ ꯈꯪꯉꯣꯏꯗꯕ ꯃꯐꯝ ꯑꯃꯗ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯕ ꯂꯥꯛꯑꯅꯤꯌꯦ. ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯕꯣ? ꯅꯪ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯃꯗ꯭ꯔꯣ? ꯁꯦ, ꯈꯨꯝꯃꯣ. ꯑꯩ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ? ꯗꯥ ꯊꯣꯏꯕ, ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ. ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯩꯕꯨ ꯀꯅꯥꯅ ꯃꯆꯥ ꯃꯌꯥ ꯑꯣꯏꯅꯤꯡꯗꯣꯏꯅꯣ? ꯃꯣꯏꯒ ꯃꯥꯌꯣꯛꯅꯕꯁꯨ ꯑꯩ ꯉꯝꯃꯣꯏ. ꯑꯩꯅ ꯌꯥꯔꯤꯌꯦ. ꯑꯩꯅ ꯂꯦꯞꯄꯤꯁꯤꯗꯤ. ꯃꯗꯣ ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯊꯣꯏ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯕ ꯄꯥꯝꯃꯤ.
ꯁꯤ ꯅꯠꯇ꯭ꯔꯣ? ꯃꯗꯨꯃꯛ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯗꯥ ꯊꯣꯏꯕ ꯅꯪ ꯅꯨꯄꯥ ꯊꯣꯛꯑꯣ ꯅꯪ ꯅꯨꯄꯥ ꯊꯣꯛꯑꯣ ꯅꯪ ꯅꯨꯄꯥ ꯊꯣꯛꯑꯣ ꯍꯥꯏꯕꯅꯦ. ꯍꯦꯟꯊꯣꯏ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯝꯃꯤꯁꯦ? ꯏꯅꯦ ꯑꯩ ꯂꯥꯛꯑꯕꯅꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯧꯁꯟꯕꯤꯌꯨ ꯏꯅꯦ. ꯕꯦꯃꯥ ꯋꯥꯐꯝꯁꯤ ꯇꯥꯔꯥꯏꯕ ꯅꯠꯇꯦ. ꯅꯪꯒꯤ ꯅꯈꯨꯔꯥ ꯏꯃꯥ ꯍꯣꯏꯗꯣ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯃꯣꯏꯅꯦ ꯕꯦꯃꯥ. ꯏꯅꯦ ꯍꯣꯏꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤꯌꯦ ꯏꯅꯦ. ꯕꯦꯃꯥ ꯏꯅꯦ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ. ꯏꯆꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯍꯦ ꯂꯝꯍꯦꯟꯕꯤ ꯅꯪ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯦ ꯅꯪ ꯉꯁꯤꯅ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ. ꯂꯥꯏꯔꯕ ꯆꯨꯗꯠꯅꯕꯁꯤꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯅꯪꯅ ꯌꯥꯔꯤꯃꯤꯅꯦ ꯍꯥ? ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯤꯅꯨꯗ ꯏꯆꯦ. ꯅꯆꯥꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯊꯦꯝ ꯇꯧꯖꯈꯤꯗꯦ. ꯃꯈꯥ ꯇꯥꯔꯛꯀꯅꯣ. ꯑꯦ ꯅꯪꯅ ꯃꯤ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ? ꯈꯨꯔꯥꯝꯆꯥ ꯑꯩ ꯀꯔꯤ ꯀꯥꯏꯈ꯭ꯔꯒꯦ? ꯅꯣꯏꯅ ꯑꯄꯪꯕ ꯏꯆꯥꯁꯤꯕꯨ ꯊꯦꯝꯅꯧꯗꯨꯅ ꯄꯨꯈ꯭ꯔꯒ ꯀꯔꯤ ꯀꯥꯏꯈ꯭ꯔꯒꯦ ꯀꯥꯏꯅ? ꯑꯦ ꯂꯧꯊꯣꯛ ꯑꯩ ꯃꯆꯥꯗꯨ ꯃꯥꯡꯒꯦꯔꯣ? ꯃꯐꯝꯁꯤꯗ ꯂꯩꯔꯨꯔꯒꯦ ꯈꯟꯅ ꯏꯊꯟꯗ ꯂꯥꯛꯆꯕꯅꯤ. ꯇꯨꯃꯤꯟ ꯂꯩꯌꯣ. ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯄꯪꯊꯍꯟꯈ꯭ꯔꯕꯅꯤꯅꯦ ꯅꯪꯁꯦ. ꯏꯆꯦ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯍꯥꯏꯗꯨꯗꯤ ꯏꯆꯦ ꯑꯩꯈꯣꯏꯒꯨꯝꯕ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯇꯧꯒꯗꯕ. ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯈꯟꯅꯕ ꯍꯧꯕꯤꯔꯅꯨ ꯏꯆꯦ. ꯃꯁꯤꯗ ꯃꯅꯝ ꯇꯠꯂ ꯐꯨꯔ ꯐꯗꯧꯅꯤꯅꯦ ꯃꯁꯦ. ꯑꯦ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ. ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ. ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ. ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ. ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ. ꯇꯞꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯑꯁ ꯀꯥꯎꯔꯤꯅꯦ. ꯏꯃꯥꯗꯤ? ꯏꯃꯥꯗꯤ ꯄꯥꯕꯨꯡꯒ ꯕꯖꯥꯔ ꯆꯠꯈꯤꯌꯦ. ꯏꯟꯖꯥꯡ ꯅꯥꯄꯤ ꯉꯥ ꯆꯥꯛꯇꯤ ꯑꯩꯅ ꯂꯣꯏ ꯂꯩꯔꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ. ꯃꯣꯏꯗꯤ ꯀꯩ ꯂꯩꯁꯤꯈ꯭ꯔꯤꯕ? ꯇꯦꯔꯥꯒꯤ ꯐꯤ ꯃꯆꯥ ꯃꯁꯨ, ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ, ꯋꯥꯀꯔ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯦ. ꯇꯦꯔꯥꯒꯤ ꯐꯤ, ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯀ ꯍꯥꯏꯁꯤꯕꯨ ꯀꯅꯥꯒꯤ ꯏꯄꯥꯟ ꯕꯥꯔꯗꯦꯒ ꯌꯥꯎꯒꯦ ꯍꯥꯏꯁꯤꯕꯣ? ꯏꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯔꯝꯃꯦ. ꯍꯦꯔꯥ ꯃꯊꯣꯡ ꯆꯥꯗꯕ. ꯑꯉꯥꯡ ꯄꯣꯛꯇꯧꯗꯤ ꯊꯥ ꯃꯌꯥꯝ ꯋꯥꯠꯂꯤ. ꯑꯁ ꯁꯟꯍꯥꯎ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯍꯧꯗꯣꯡ ꯍꯥꯠꯂꯤ ꯑꯗꯨꯅꯤꯅꯦ. ꯏꯀꯥꯏꯕꯅ ꯁꯤꯔꯦ. ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯍꯦ ꯇꯞꯅ ꯂꯥꯛꯑꯣꯀꯣ. ꯇꯥꯆꯧ ꯌꯨꯝꯗ ꯂꯥꯛꯑꯣ. ꯂꯥꯏꯔꯤꯛꯇꯨ ꯌꯨꯝꯗ ꯄꯥꯔꯁꯨ ꯌꯥꯕꯗꯨꯕꯨ. ꯊꯕꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯕ ꯁꯤꯅ ꯐꯩꯗ. ꯌꯨꯝꯗ ꯍꯪꯒꯟꯗ ꯆꯠꯂꯒ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ. ꯉꯁꯤ ꯁꯟꯗꯦ ꯑꯣꯏꯕ ꯈꯔ ꯐꯔꯤꯅꯦ. ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯗꯣ ꯍꯪꯒꯠ ꯍꯟꯗ ꯆꯠꯄꯗ ꯌꯥꯝ ꯋꯥꯗꯣꯏꯅꯦ. ꯑꯗꯨ ꯑꯣꯏꯔꯒ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯊꯣꯡꯉꯒꯦꯗ. ꯃꯤꯅ ꯈꯪꯉꯒ ꯇꯥꯆꯧꯕꯨꯗꯤ ꯑꯉꯥꯎꯕꯅꯦ ꯁꯣꯏꯗꯅ ꯍꯥꯏꯅꯔꯗꯝꯅꯦ.
ꯊꯥꯡꯒꯩꯁꯤꯡꯅ ꯉꯥꯎꯔ ꯆꯠꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ. ꯑꯣ, ꯇꯥꯆꯧꯒꯤꯁꯤꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤꯒꯤ ꯀꯩꯝꯇ ꯈꯟꯗꯕꯩ ꯋꯥꯅꯤꯅꯦ. ꯅꯣꯏꯒꯤ ꯈꯟꯕꯩꯅꯤ. ꯑꯩꯅ ꯉꯁꯤ ꯐꯥꯝꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯕ, ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯕꯁꯤ. ꯕꯦꯝ, ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯗꯧꯅꯤ. ꯍꯣꯏꯕ, ꯑꯗꯨ ꯌꯨꯝꯗ ꯆꯠꯁꯦꯕ. ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ, ꯑꯗꯨꯒꯅꯦ ꯆꯠꯂꯁꯦ. ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯔꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯛꯁꯦꯕ, ꯀꯣ? ꯕꯦꯝ, ꯇꯥꯆꯧꯒꯤ ꯁꯛꯁꯦ ꯀꯅꯥꯝꯇ ꯎꯍꯟꯅꯤꯡꯗ꯭ꯔꯦ. ꯑꯆꯤꯛꯄꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ. ꯆꯥꯛꯇꯣ ꯄꯤꯔꯛꯑꯣ, ꯆꯥꯊꯣꯛꯑꯒꯦ. ꯑꯗꯨ ꯑꯣꯏꯔꯒ ꯁꯤꯗ ꯌꯨꯝ ꯁꯥꯔ ꯄꯨꯟꯅ ꯂꯩꯔꯁꯤꯗꯅ. 이단다 마땅 갈 라이는 왜 와니다. ꯑꯁ ꯂꯣꯏꯔꯦꯍꯦ. ꯁꯠ ꯆꯥꯊꯣꯛꯑꯣ. ꯑꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯦꯡꯉꯨꯒꯦ. ꯄꯨꯛ ꯅꯝꯕꯤꯔꯧꯔꯥ? ꯑꯗꯨ ꯁꯨꯝ ꯐꯔꯛ ꯇꯥꯅꯤꯅꯦ. ꯑꯩ ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯂꯩꯕꯤꯔꯛꯑꯒꯦ. ꯌꯥꯅꯤꯗ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯐꯖꯅ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ. ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯌꯥꯎꯔꯨꯅꯨꯀꯣ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯌꯥꯅꯤꯕ. ꯅꯁꯥꯗꯣ ꯋꯥꯍꯟꯒꯅꯣꯕ. ꯍꯣꯔꯦꯟ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ ꯃꯃꯥꯡꯗꯅꯦ ꯑꯃꯨꯛ ꯑꯣꯛ ꯇꯧꯔꯗꯤ ꯏꯀꯥꯏꯖꯗ꯭ꯔꯣ? ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ? ꯈꯪꯗꯅ ꯂꯩꯔꯁꯤꯕꯨ. ꯂꯝ ꯍꯦꯟꯅꯨꯕ. ꯂꯥꯛꯑꯣ, ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ. ꯂꯥꯛꯑꯣꯁꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯏ ꯑꯩꯅꯗꯤ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯣꯟꯗ꯭ꯔꯪꯒ ꯁꯥꯟꯅ ꯂꯩꯔꯝꯃꯗꯅ. ꯍꯥꯏ ꯆꯌꯦꯠꯅꯕꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ? ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯇꯥꯖꯕꯗꯣ. ꯑꯣ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ. ꯆꯧꯒꯦ ꯄꯥꯕꯨꯡ. ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ. ꯍꯟꯗꯛꯁꯤꯕꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯏꯅꯦ. ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ? ꯈꯨꯀꯦ ꯂꯥꯀꯦꯒꯗꯤ ꯅꯨꯄꯤ ꯃꯥꯜꯂꯞ ꯇꯧꯔꯦꯅꯦꯍꯦ. ꯅꯨꯄꯤꯅꯦ ꯅꯨꯄꯤ, ꯂꯩꯁꯥꯕꯤ. ꯀꯩꯅꯣ ꯈꯪꯗꯦꯅꯦ. ꯍꯟꯗꯛꯇ ꯈꯪꯕꯣꯏ ꯑꯣꯏꯅꯤꯡꯉꯩꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯁꯤꯠꯂꯒ ꯂꯩꯔꯣ ꯍꯥꯏꯔꯣ ꯑꯗꯨꯝ? ꯊꯣꯛꯆꯔꯦ ꯑꯩꯈꯣꯏ. ꯃꯃꯥꯏꯁꯦ ꯀꯌꯥ ꯏꯀꯥꯏꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ. ꯍꯟꯗꯛꯇꯤ ꯏꯆꯥꯇꯣꯝꯕꯤꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ. ꯍꯣ, ꯃꯥꯏ ꯃꯇꯝꯗꯣ ꯌꯧꯔꯛꯑꯗꯤ ꯊꯤꯡꯕꯒ ꯌꯥꯄꯣꯠ ꯅꯠꯇꯤꯌꯦ. ꯃꯥꯒꯤ ꯃꯇꯧꯗꯨꯗꯅꯦ ꯃꯤ ꯃꯆꯥꯗꯣ ꯐꯨꯔꯝꯃ ꯍꯜꯂꯛꯇꯣꯛꯀꯅꯤ. ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯣꯠꯅꯔꯛꯑꯕ. ꯐꯩ. ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯒꯗꯧꯅꯤ ꯏꯆꯥꯁꯤꯗꯤ. ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯋꯥꯏꯁꯤꯠ ꯂꯥꯡꯁꯦꯡ ꯇꯧꯗꯅ ꯙꯨꯛꯀ ꯊꯥꯔꯝꯕꯗꯨꯗ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯑꯗꯣ ꯏꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯏꯆꯥ ꯗꯣꯛꯇꯔꯁꯤ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝꯒꯤ ꯐꯝ ꯀꯥꯔꯕꯣꯔꯦ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ. ꯍꯦ, ꯌꯥꯅꯤ. ꯏꯃꯥ ꯊꯣꯡꯒꯦ. ꯍꯦꯟꯖꯥꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯃꯧꯅ ꯌꯣꯠꯄ ꯌꯥꯕ ꯌꯦꯡꯉꯒ ꯊꯣꯡꯗꯧꯕ. ꯃꯥꯒꯤꯗꯤ ꯌꯦꯔꯨꯝ ꯐꯨꯠꯄ꯭ꯔꯥ ꯉꯥ ꯂꯧꯔꯒ ꯆꯥꯖꯅꯤꯗ ꯏꯃꯥ. ꯍꯩ ꯇꯥꯅꯤꯡꯗꯦ.
ꯏꯃꯧꯅ ꯆꯥꯕ ꯊꯛꯄ ꯌꯥꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡ ꯊꯣꯡꯗꯅ ꯆꯥꯒꯗ꯭ꯔꯣ? ꯏꯃꯧꯅ ꯆꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯒꯗꯕ. ꯃꯥꯅ ꯊꯥꯎ ꯅꯨꯡ ꯃꯅꯝ ꯇꯥꯕ ꯌꯥꯗꯦ, ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗ. ꯍꯣ ꯌꯥꯔꯦ ꯌꯥꯔꯦ. ꯏꯃꯧꯒ ꯇꯥꯟꯅꯔꯒꯅꯦ ꯏꯃꯥ ꯊꯣꯡꯖꯔꯒꯦꯀꯣ. ꯍꯣꯏ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧ ꯐꯔꯅꯤ ꯏꯃꯥ. ꯏꯁꯨ ꯐꯪꯗ꯭ꯔꯣꯝꯅꯤ ꯈꯪꯉꯕꯣ? ꯑꯁ ꯃꯣꯏ ꯌꯨꯝꯁꯤꯗꯤ ꯋꯥꯡꯉꯦꯍꯦ. ꯌꯨꯝꯁꯤꯕꯨ ꯑꯣꯟꯅꯔꯖꯥꯠꯂꯣ? ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯦ. ꯀꯨꯏꯅ ꯂꯥꯛꯇꯕꯅꯔ ꯈꯔꯗꯤ ꯑꯣꯜꯂꯝꯃꯤ. ꯑꯁ ꯌꯦꯡꯉꯨꯔꯅꯨ, ꯀꯣꯛ ꯉꯥꯎꯕꯅꯤ. ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯩ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯔꯛꯎꯅꯦ ꯍꯦ. ꯑꯩ ꯒꯨꯂꯤ ꯑꯝꯇ ꯆꯥꯒꯦꯅꯦ. ꯀꯩꯒꯤ ꯒꯨꯂꯤꯅꯣ ꯁꯥꯔ? ꯑꯩ ꯅꯤꯡꯊꯦꯝ, ꯆꯪꯉꯣ. ꯕꯤꯄꯤꯒꯤ ꯒꯨꯂꯤ ꯑꯝꯇ ꯆꯥꯒꯦ ꯇꯧꯅꯤ. ꯅꯣꯡꯃꯒꯤ ꯆꯥꯍꯧꯗ ꯌꯥꯗꯕ. ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯃꯔꯣꯏ ꯅꯄꯥꯛꯄꯤꯒ ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯕꯗ ꯑꯗꯨꯝ ꯐꯈꯤꯕꯅꯦꯗ ꯁꯥꯔ. ꯃꯗꯨ ꯆꯥꯒꯦꯅ ꯈꯜꯂꯛꯏꯁꯤ ꯀꯨꯏꯔꯕꯅꯤꯅꯦ ꯍꯦ. ꯍꯦꯛꯇ ꯀꯥꯎꯕ. ꯀꯥꯎꯕꯤꯔꯨꯅꯨ ꯁꯥꯔ, ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯑꯦ ꯁꯥꯔ. ꯐꯔꯦꯗ. ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯅꯣ, ꯁꯤ ꯂꯥꯛꯏꯔꯣ? ꯏꯝꯐꯥꯜ ꯀꯥꯔꯛꯄꯅꯤ ꯁꯥꯔ. ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯐꯤꯔꯣꯟ, ꯐꯨꯔꯤꯠ ꯃꯆꯥ ꯃꯁꯨ ꯈꯔ ꯂꯩꯒꯦꯅ. ꯑꯗꯨꯗ ꯁꯥꯔꯒꯤꯅꯦꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔꯒ ꯉꯥ ꯆꯔꯥ ꯑꯃꯒ ꯄꯤꯔꯝꯒꯦꯅ ꯆꯪꯉꯤꯕ ꯁꯥꯔ. ꯂꯥꯛꯑꯣ. ꯆꯥꯒ ꯊꯛꯑꯒꯅꯦ ꯉꯥꯏꯍꯥꯛ ꯐꯝꯁꯤ ꯂꯥꯛꯑꯣ. ꯀꯥꯈꯠꯂꯣ. ꯑꯁ ꯆꯥꯛ ꯑꯣꯏꯅ ꯄꯤꯖꯔꯛꯑꯗꯤ ꯐꯗꯧꯅꯦ. ꯂꯥꯛꯅꯨ ꯍꯦ. ꯏꯃꯥ ꯏꯄꯦꯝꯃ, ꯁꯥꯕꯅ ꯁꯤꯔꯦꯍꯦ. ꯃꯣꯏ ꯏꯝꯕꯥꯟꯁꯤꯗꯤ ꯌꯨꯍꯥꯔ ꯑꯀꯟꯕꯒ ꯍꯥꯔꯗꯤ ꯌꯨꯝ ꯌꯥꯝ ꯅꯤꯡꯒꯥꯏꯅꯤ, ꯃꯤ ꯌꯥꯝ ꯁꯤꯅꯤꯕꯨ. ꯃꯣꯏꯁꯤꯡꯁꯦ ꯀꯩꯅꯣ ꯃꯈꯥ ꯄꯪꯖꯅꯤ. ꯐꯝꯃꯕꯣ? ꯁꯤꯗ ꯁꯨꯝ ꯐꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯔ. ꯇꯧꯍꯩꯗꯦ. ꯑꯗ ꯐꯝꯕ ꯇꯧꯍꯩꯗꯦ. ꯇꯧꯍꯩꯗꯦꯌꯦ, ꯍꯧꯒꯠꯂꯣ. ꯐꯝꯃꯣ. ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯁꯥꯝ ꯄꯨꯔꯛꯏꯁꯤꯕꯣ? ꯁꯥꯔ ꯍꯣꯏ ꯆꯥꯕ ꯐꯪꯉꯝꯃꯣꯏꯗ꯭ꯔꯅ. ꯑꯦ. ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯇꯦꯛꯄꯁꯦ ꯍꯤꯡꯒꯣꯜ ꯂꯩꯇꯕꯅꯤꯅ ꯍꯥꯔ ꯌꯥꯎꯕ ꯉꯥꯛꯇꯅꯤꯅ ꯕꯖꯥꯔꯗ ꯌꯣꯜꯂꯤꯁꯤꯡꯁꯦ. ꯍꯣꯏ. ꯁꯥꯔ, ꯉꯥꯖꯨꯅꯦ ꯁꯖꯤꯛ ꯆꯥꯕ, ꯁꯨꯛ ꯆꯥꯎꯕ, ꯁꯥꯡ ꯁꯥꯡꯕ ꯑꯃ ꯄꯨꯔꯛꯏꯅꯦ. ꯍꯩꯃꯥ, ꯑꯁ ꯀꯔꯤꯒꯤꯅꯣꯅꯦ ꯑꯗꯨꯛ ꯆꯥꯎꯕ ꯄꯨꯁꯜꯂꯛꯏꯗꯨꯕꯨ ꯅꯣꯏꯕꯣ? ꯁꯥꯔꯅ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯅꯤꯗꯣ, ꯑꯗꯩ ꯑꯩꯅ ꯄꯤꯌꯣꯟꯅꯤꯗꯣ. ꯑꯗꯨꯗ ꯁꯥꯔ ꯍꯣꯏꯅ ꯅꯨꯡꯁꯤꯕꯤꯅꯕꯗꯅ. ꯅꯪꯕꯨꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ. ꯅꯪꯅ ꯀ꯭ꯂꯥꯁ ꯈꯤꯇꯪ ꯌꯥꯎꯔꯝꯃꯗꯤꯅꯦ, ꯅꯍꯥꯟꯅ ꯄ꯭ꯔꯃꯣꯁꯟ ꯀꯥ ꯌꯥꯔꯦ. ꯄꯥꯕꯨꯡ, ꯆꯥ. ꯊꯝꯃꯣ. ꯍꯦꯟꯗꯣꯏ ꯅꯠꯇ꯭ꯔꯣ? ꯗꯥꯅꯤꯡꯊꯦꯝ, ꯏꯅꯝꯃ. ꯍꯦꯟꯊꯣꯏ, ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯤꯁꯦ ꯁꯤꯗ ꯑꯣꯏꯔꯦ? ꯑꯥꯎ, ꯃꯥꯅꯦ. ꯏꯅꯝꯃꯒ ꯗꯥꯅꯤꯡꯊꯦꯝꯒꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯏꯕ? ꯅꯤꯡꯊꯦꯝꯁꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯄꯤꯌꯣꯟꯅꯦ. ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯅꯩꯕ? ꯈꯨꯟ ꯑꯝꯇꯅꯤ ꯁꯥꯔ, ꯌꯨꯝ ꯈꯔ ꯂꯥꯞꯅꯕꯩ ꯋꯥꯅꯤ. ꯑꯣ. ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯄꯨꯁꯤꯜꯂꯣ, ꯉꯥꯁꯨ ꯌꯥꯎꯔꯛꯄꯅꯤ. ꯉꯥꯗꯨꯅꯅꯦ ꯊꯣꯏꯕꯣꯏ ꯐꯥꯝꯗꯩ ꯂꯩꯔꯛꯄꯅꯦ. ꯊꯣꯏꯕꯗꯤ ꯊꯕꯛꯁꯨ ꯀꯟꯈ꯭ꯔꯦ. ꯌꯨꯝꯗꯒ ꯍꯜꯂꯛꯈꯤꯗ꯭ꯔꯦ, ꯂꯧꯁꯪꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ. ꯍꯩꯃꯥ, ꯏꯗꯣꯝꯆꯥ, ꯗꯥ ꯊꯣꯏꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ. ꯃꯣꯏꯒꯤ ꯐꯥꯝꯒꯤ ꯂꯧꯁꯪꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯏꯃꯥ ꯏꯄꯦꯝꯃ, ꯑꯉꯥꯎ ꯑꯐꯩꯗꯨꯕꯨ. ꯍꯣ, ꯂꯧꯁꯪꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯀꯩꯒꯤꯅꯦ ꯍꯥꯏꯒꯦꯕ? ꯈꯪꯗꯦ. ꯍꯥꯟꯅꯗꯩꯁꯨ ꯃꯤ ꯀꯥ ꯍꯦꯟ ꯇꯤꯟꯅꯗꯕꯗꯨꯕꯨ. ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯈꯜ, ꯈꯟꯕ ꯃꯇꯝ ꯅꯠꯇꯦꯀꯣ. ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗꯕꯗꯤ ꯌꯥꯏ.
ꯑꯩ ꯗꯥ ꯊꯣꯏꯕꯕꯨ ꯀꯥꯎꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯌꯦ. ꯅꯤꯡꯁꯤꯡꯕꯗ ꯀꯥꯟꯅꯔꯣꯏꯗꯕꯗꯨꯗꯤ ꯀꯥꯎꯊꯣꯛꯄ ꯇꯝꯒꯗꯕ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯗꯕ ꯃꯇꯝ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ. ꯉꯝꯗꯤꯌꯦ, ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯤꯌꯦ. ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤ ꯐꯥꯎꯕꯗ ꯗꯥ ꯊꯣꯏꯕꯒꯤ ꯃꯁꯛ ꯃꯥꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯕꯅꯤ. ꯏꯁ ꯂꯣꯏꯔꯦꯗꯅ. ꯍꯦ, ꯇꯥꯅꯤꯡꯗꯦꯀꯣ. ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯃꯤ ꯇꯥꯗ꯭ꯔꯣ? ꯅꯃꯥꯒ ꯑꯩꯈꯣꯏꯅꯤ ꯑꯊꯨꯕꯗ ꯂꯥꯛꯀꯅꯤ. ꯑꯉꯥꯎꯕꯤ ꯃꯥꯜꯂꯛꯀꯅꯨꯀꯣ ꯅꯪ. ꯌꯥꯔꯦ, ꯊꯝꯃꯒꯦ. ꯑꯦ, ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯔꯣ? ꯁꯨꯝ ꯂꯩꯔꯝꯕꯅꯤꯗ. ꯏꯕꯦꯝꯃ, ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗꯦꯀꯣ? ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯁꯥꯔ ꯅꯤꯡꯇꯝꯕꯅ ꯃꯔꯣꯜ ꯑꯃ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯇꯧꯕꯅꯦ. ꯅꯪꯅ ꯃꯔꯣꯜ ꯑꯃ ꯋꯥꯈꯜ ꯐꯈꯤꯕꯁꯤꯅ. ꯑꯩꯗ ꯅꯠꯇꯦꯀꯣ ꯎꯔꯤꯁꯦ. ꯃꯤ ꯃꯆꯥꯗꯤ ꯃꯔꯥꯏꯕꯛ ꯐꯩꯅ ꯌꯥꯝ ꯍꯥꯏꯅꯔꯝꯅꯤꯀꯣ. ꯑꯗꯨꯅ ꯀꯅꯥ ꯍꯥꯏꯅꯔꯤꯕ? ꯃꯤ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ. ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ, ꯌꯥꯔꯦ ꯀꯩꯅꯣ. ꯑꯗꯣ ꯅꯣꯏꯒꯤꯁꯦ ꯍꯥꯟꯅꯗꯩ ꯈꯪꯅꯔꯛꯄ ꯃꯥꯜꯂꯤꯗ. ꯁꯛꯄꯨꯗꯤ ꯀꯣꯂꯦꯖ ꯂꯥꯏꯐꯇꯒꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯈꯪꯅꯔꯛꯑꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯁꯨꯝꯕꯩ ꯃꯇꯥꯡꯗ ꯁꯥꯔ ꯅꯤꯡꯇꯝꯕꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯄꯁꯨ ꯂꯩꯇ꯭ꯔꯤ. ꯍꯧꯗꯣꯛꯄ ꯏꯀꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯁꯥꯔ ꯂꯥꯛꯑꯦ ꯅꯨꯄꯤ. ꯅꯕꯥꯅꯤꯗꯤ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ ꯁꯥꯔ. ꯍꯣꯔꯦꯟ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯂꯣꯟ ꯆꯠꯈꯤꯅꯨꯀꯣ ꯅꯕꯥꯅꯤ. ꯀꯔꯤ ꯂꯩꯔꯒꯦ ꯁꯥꯔ? ꯑꯩ ꯆꯥꯛ ꯈꯣꯡꯒꯦ, ꯉꯥꯏꯍꯥꯛ ꯄꯨꯟꯈꯤꯁꯦ. ꯍꯣꯏ ꯁꯥꯔ. ꯑꯗꯣ ꯆꯟꯆꯟꯗꯤ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯨꯝꯗꯦꯅ? ꯌꯥꯏꯌꯦ ꯁꯥꯔ. ꯑꯣꯀꯦ. ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯦꯗꯣ. ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯀꯣ ꯅꯨꯄꯤ. ꯂꯥꯡꯅꯨ, ꯇꯥꯏꯟꯗꯦꯍꯦ. ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯩ ꯆꯪꯉꯝꯕ ꯐꯛ ꯇꯥꯔꯅꯤ. ꯍꯣꯔꯦꯟ ꯂꯧ ꯂꯥꯛꯄꯗ ꯑꯣꯏꯅ ꯆꯪꯉꯒꯦꯀꯣ. ꯏꯃꯥ ꯍꯣꯏꯗꯤ ꯐꯖꯅ ꯍꯥꯏꯌꯨꯀꯣ. ꯇꯥꯏꯃꯤꯡ ꯐꯔꯛ ꯇꯥꯔꯦꯕ. ꯊꯣꯏ, ꯄꯥꯝꯗ ꯂꯥꯛꯏꯔꯣ? ꯗꯥ ꯊꯣꯏꯕꯗꯤ ꯐꯥꯝꯗ ꯆꯠꯂꯨꯏꯔꯣ? ꯆꯠꯂꯨꯏꯅꯦ. ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ? ꯌꯥꯝ ꯐꯩ. ꯑꯗꯣ ꯑꯩꯒꯤ ꯂꯩꯗꯣ ꯁꯤꯍꯟꯒꯅꯨꯀꯣ. ꯑꯩꯃꯛꯅꯦ ꯈꯜꯂꯒ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯍꯣꯏ, ꯅꯪꯃꯛꯅꯤ ꯈꯜꯂꯒ ꯊꯋꯥꯏꯒꯤ ꯂꯩꯔꯥꯡꯗꯣ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯦꯡꯉꯤ. ꯍꯧꯖꯤꯛꯇꯤ ꯐꯖꯅꯁꯨ ꯁꯥꯠꯂꯦ. ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯔꯦ. ꯑꯁ, ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ. ꯌꯦꯡꯉꯨꯔꯅꯨꯗ. ꯑꯩ ꯆꯠꯂꯒꯦ, ꯆꯥꯛ ꯂꯥꯝꯃꯦꯕ. ꯑꯆꯥꯄꯣꯠ ꯌꯥꯎꯔꯤꯌꯦ. ꯅꯣꯏ ꯇꯧꯏꯁꯤ ꯀꯩꯅꯣ? ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯏꯆꯥꯁꯤꯗꯒꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯈꯨꯔꯝꯆꯥ, ꯑꯩ ꯀꯔꯤ ꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈ꯭ꯔꯦ ꯈꯪꯉꯕꯥꯎ ꯅꯪ ꯁꯨꯝ ꯀꯥꯏꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯀꯩꯁꯨ ꯀꯥꯏꯍꯧꯕ ꯂꯩꯇꯦ ꯈꯨꯔꯝꯆꯥ. ꯅꯆꯤꯟ ꯊꯤꯅꯨ. ꯗꯥ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯕ ꯂꯩꯇꯤꯌꯦ ꯈꯨꯔꯝꯆꯥ. ꯇꯨꯃꯤꯟ ꯂꯩꯌꯨ.
ꯑꯣꯛꯇꯕꯤ ꯁꯥꯖꯠ ꯆꯠꯀꯦ ꯈꯜꯂꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯈꯪꯉꯦꯗꯅ 이자기 분지 공제다 아예 레카이 삐게 칼리버 능디 아이는 실로 신고 따래다나 아이부 할라가 뺄라니 하야디 아이부 할로 아이부 할로 ꯀꯩꯅꯣ ꯋꯥꯔꯤ ꯃꯇꯥꯟꯅꯁꯤꯅ ꯍꯥꯏꯈ꯭ꯔꯤꯗꯨꯕꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣꯕ ꯈꯜꯂꯨꯔꯒ ꯏꯄꯣꯏ ꯀꯥꯏꯔꯛꯏꯗ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯩ ꯏꯀꯥꯏꯗꯨꯅꯣ ꯍꯥꯏꯁꯦ ꯆꯣꯞꯅꯗ꯭ꯔꯤꯉꯩꯗ ꯇꯣꯛꯅ ꯐꯒꯗ꯭ꯔꯥꯅ ꯑꯃꯨꯛ ꯈꯜꯂꯛꯏꯕ ꯍꯩꯁ ꯗꯣꯛꯇꯔꯒꯤꯁꯦ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯇꯥꯡ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯅꯤꯅꯦ ꯇꯊꯤ ꯆꯣꯞꯅꯒꯗ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯈꯟꯖꯥꯟꯅꯔꯤꯕ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯣꯗꯅ ꯇꯥꯟꯅꯁꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯒꯗꯤ ꯈꯔꯁꯨ ꯀ꯭ꯂꯣꯁ ꯑꯣꯏꯅꯩ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯧꯗꯣꯛꯑꯒ ꯌꯦꯡꯉꯁꯤꯔꯣ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯅꯔꯁ ꯇꯩꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯃꯥꯅꯦ ꯍꯦꯔꯥ ꯍꯟꯊꯕ ꯂꯦꯚꯦꯜꯗ ꯀꯨꯝꯃꯒ ꯑꯃꯨꯛ ꯂꯥꯛꯑꯝꯃꯨꯗ꯭ꯔꯁꯨ ꯗꯣꯛꯇꯔ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ ꯁꯤꯗꯒꯤ ꯑꯃ ꯀꯣꯛ ꯈꯜꯂ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯁ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯑꯝꯇ ꯌꯥꯎꯗꯦꯗ ꯑꯣ ꯗꯣꯛꯇꯔꯅ ꯈꯣꯏꯗꯥꯔꯤꯕ ꯅꯔꯁꯁꯤꯅ ꯀꯅꯥ ꯑꯗꯨꯕ꯭ꯔꯣ ꯁꯥꯔ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯍꯟꯖꯈ꯭ꯔꯒꯦ ꯆꯪꯈꯣ ꯂꯥꯎꯅꯦ ꯍꯌꯦꯡꯗꯤ ꯆꯟꯆꯟꯅ ꯀꯣꯐꯤ ꯀꯣꯡꯗꯧꯅꯤꯀꯣ ꯀꯣꯐꯤ ꯈꯛꯇꯔꯣ ꯁꯥꯔ ꯌꯥꯅꯤ ꯑꯇꯩ ꯆꯥꯅꯕꯗꯤ ꯑꯩ ꯍꯦꯛꯇ ꯀꯣꯡꯖꯒꯦ ꯍꯌꯦꯡꯗꯤ ꯈꯔ ꯆꯥꯗꯧꯔꯤꯁꯦ ꯀꯣꯐꯤꯗꯨꯁꯨ ꯑꯩ ꯍꯦꯛꯇ ꯀꯣꯡꯖꯒꯦꯗ ꯀꯣꯡꯊꯣꯛ ꯀꯣꯡꯖꯤꯟꯁꯦ ꯍꯟꯗꯛꯇꯤ ꯔꯨꯇꯤꯟ ꯁꯦꯝꯗ ꯌꯥꯔꯣꯏꯗꯧꯔꯤ ꯊꯕꯛꯁꯤꯕꯨ ꯁꯛꯁꯦꯁ ꯑꯣꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯀꯣꯡꯖꯒꯦꯗ ꯑꯦ हाय थोइबा ए कयागे दांथेम उरुमदा ngak pothasi wari nungaibam saji laune tabak tisu leidana nang masiba tarine nangbo कई लेरगे हाइसिबो फम्मो लाओ ngak wari saji taunida ngaha nongma imphal karuye nongondagi ngaga leiraga puba numito ꯑꯩꯈꯣꯏꯅ ꯉꯥ ꯏꯟꯖꯥꯡ ꯊꯤꯜꯂꯨꯕ ꯏꯃꯨꯡꯗꯣ ꯀꯌꯥꯝ ꯃꯤꯅ ꯈꯨꯜꯂꯤ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯖꯦ ꯍꯥꯏꯔꯛꯇꯕ ꯋꯥꯅꯤꯗ ए ꯍꯩꯍꯥ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯦ ꯃꯕꯨꯛꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤ ꯇꯩꯃ ꯑꯇꯩ ꯑꯇꯩꯅ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯍꯦꯟꯊꯣꯏ ꯃꯥ ꯐꯥꯎꯗꯤ ꯍꯥꯏꯔꯛꯄ ꯌꯥꯏꯗꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯉꯥꯒ ꯊꯤꯜꯂꯨꯔꯤꯕ ꯃꯤꯁꯛꯇꯣ ꯑꯗꯨꯏ ꯑꯣꯐꯤꯁꯔꯗꯨꯒꯤ ꯏꯃꯨꯡꯗꯣ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯍꯦꯟꯊꯣꯏꯅ ꯂꯨꯍꯣꯡꯈꯤꯕ ꯏꯃꯨꯡꯗꯨꯅꯦꯃꯤ ꯑꯁ ꯏꯅꯥꯛꯀꯗꯤ ꯊꯤ ꯈꯨꯡꯒ꯭ꯔꯖꯥꯠꯅꯤ ꯇꯥꯏꯡꯊꯦꯝ ꯍꯦꯟꯊꯣꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ꯭ꯔꯥ ꯏꯃꯥꯏ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤꯃꯦ ꯏꯝꯐꯥꯜꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯂꯩꯕꯩꯔ ꯈꯪꯗꯦ ꯁꯛꯀꯗꯤ ꯃꯩ ꯇꯥꯡꯉꯩ ꯐꯖꯍꯧꯔꯦꯍꯦ ꯍꯦꯛ ꯎꯕꯗ ꯖꯤꯡ ꯂꯥꯎꯋꯦ ꯀꯩꯅꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯔꯕ ꯈꯪꯗꯦ ꯃꯕꯨꯛꯀꯗꯣ ꯀꯪꯂꯨꯞ ꯇꯧꯍꯧꯏꯅꯦ ꯍꯦ ꯀꯥꯟꯗꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ ꯈꯣꯏꯗꯧ ꯅꯨꯡꯉꯥꯏ ꯂꯩꯅꯕ ꯇꯥꯅꯤꯡꯊꯦꯝ ꯅꯅꯥꯎꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯀꯩ ꯃꯇꯦꯡꯅꯣ ꯅꯨꯄꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯣ ꯅꯠꯇꯦ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯦꯔꯥ ꯅꯨꯄꯤ ꯊꯤꯔꯒ ꯂꯨꯍꯣꯡꯒꯦꯗꯤ ꯈꯟꯗꯗꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯍꯥꯏꯔꯛꯀꯅꯨꯗ ꯇꯥꯅꯤꯡꯊꯦꯝ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯁꯦꯜ ꯇꯥꯟꯕ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯁꯦꯟꯗꯣꯏ ꯀꯥꯕꯤ ꯑꯣꯏꯔꯗꯤ ꯅꯪ ꯂꯧꯅꯤꯡꯕꯒꯩ ꯂꯣꯏ ꯂꯧ ꯌꯥꯅꯤ ꯂꯤꯁꯤꯡ ꯀꯌꯥ ꯄꯥꯝꯃꯤꯅꯣ ꯑꯗꯣ ꯁꯦꯟꯗꯣꯏꯗꯤ ꯁꯣꯏ ꯌꯥꯔꯣꯏꯀꯣ ꯁꯣꯏꯔꯣꯏꯗ ꯏꯇꯩꯃ ꯍꯦꯔꯥ ꯏꯅꯥꯎꯒꯤꯕꯨ ꯀꯩꯒꯤ ꯁꯦꯟꯗꯣꯏꯅꯣ ꯁꯦꯂꯦꯞꯇꯨꯗ ꯃꯥꯡꯍꯟꯅꯨ ꯅꯌꯥꯝꯕꯅꯅꯦ ꯑꯉꯝꯕ ꯑꯗꯨꯝ ꯄꯥꯡꯅꯤꯗ ꯄꯥꯡꯕꯤꯔꯁꯦ ꯍꯥꯏꯔꯣ
ꯍꯣꯏꯗ ꯃꯔꯝ ꯃꯣꯛꯄ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯒꯤꯗꯤ ꯄꯥꯡꯊꯣꯛꯄꯤꯔꯁꯨ ꯌꯥꯏꯗ ꯀꯔꯤ ꯂꯝꯗ ꯀꯔꯤ ꯁꯨꯔꯨꯗꯣꯏꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯐꯥꯔꯝꯁꯤꯁꯨ ꯁꯦꯜ ꯑꯗꯨꯝ ꯊꯣꯛꯏꯁꯤꯗꯤ ꯃꯁꯤꯅꯗꯤ ꯃꯤꯃꯥꯟꯅꯕ ꯉꯝꯃꯔꯣꯏ ꯌꯨꯝ ꯄꯥꯟꯕꯁꯨ ꯉꯝꯅꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯂꯝꯗ ꯀꯔꯤ ꯁꯨꯔꯨꯒꯦ ꯍꯥꯏꯔꯤꯅꯣ ꯃꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ ꯍꯦꯛ ꯈꯪꯕꯒꯤ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ 10,000ꯃꯨꯛꯇꯤ ꯄꯤꯕꯤꯗ ꯌꯥꯗꯦꯀꯣ ꯑꯣ ꯅꯨꯄꯥ ꯑꯃ ꯄꯥꯈꯪ ꯑꯣꯏꯅ ꯕꯖꯥꯔ ꯇꯥꯗꯧꯔꯦꯗ ꯑꯣꯟꯊꯣꯛ ꯄꯥꯝꯃꯨꯔꯦꯗ ꯍꯣ ꯈꯟꯅꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯦꯀꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯁ ꯉꯥꯏꯈꯣꯍꯦ ꯑꯝꯇ ꯈꯣꯏꯌꯣꯡ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯇꯩꯃ ꯍꯦꯡꯕꯤ ꯑꯩ ꯅꯣꯏ ꯌꯨꯝ ꯆꯪꯉꯨꯔꯝꯅꯤ ꯏꯅꯦꯁꯨ ꯃꯁꯥ ꯉꯝꯗꯦ ꯂꯩꯔꯝꯃꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯃꯁꯥ ꯉꯝꯗꯕ ꯑꯩꯗꯤ ꯅꯪꯅ ꯀꯣꯂꯦꯖ ꯀꯥꯔꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯝꯅꯣꯅ ꯄꯥꯈꯠꯂꯨꯔꯦ ꯅꯪꯁꯨ ꯐꯣꯟ ꯑꯃ ꯄꯥꯏꯔꯗꯤ ꯐꯗꯧꯅꯤꯅꯦ ꯅꯣꯏ ꯃꯥꯏ ꯐꯣꯟꯗꯨꯁꯨ ꯀꯣꯜ ꯇꯧꯕꯒ ꯑꯝꯇ ꯆꯠꯈꯤꯗ꯭ꯔꯦ ꯕꯦꯂꯦꯟꯁ ꯂꯣꯏꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯥꯞꯇ꯭ꯔꯕ ꯏꯃꯥ ꯆꯥꯛ ꯆꯥꯍꯧꯗ꯭ꯔꯤꯕꯅꯦ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯀꯠꯆꯩꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯁꯦ ꯀꯩꯅꯦ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗꯦꯗ ꯏꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯋꯥꯈꯜꯗꯅꯦ ꯑꯁ ꯅꯣꯏ ꯇꯥꯆꯧꯗꯨꯅ ꯃꯔꯣꯟ ꯑꯃ ꯏꯕꯥꯏꯅꯤꯒ ꯍꯥꯏꯅꯤꯡꯗꯦ ꯑꯣꯏꯕ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤꯗ ꯂꯥꯡꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ ꯇꯥꯆꯧꯁꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯑꯁ ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤꯃꯤ ꯑꯗꯨꯗꯤ ꯅꯪꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯣꯗꯅ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯕꯥꯅꯤ ꯂꯨꯍꯣꯡꯊꯣꯛꯑꯒ ꯌꯥꯎꯉꯤꯟꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯌꯥꯝ ꯋꯥꯔꯦꯀꯣ ꯂꯥꯛꯑꯣꯁꯦ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯆꯤꯟꯐꯧ ꯊꯤꯜꯂꯝꯃꯣ ꯑꯩꯈꯣꯏ ꯃꯥꯅꯤꯅꯦ ꯀꯩ ꯂꯩꯔꯖꯥꯠꯅꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯤꯌꯦ ꯆꯦꯛꯑꯞꯀꯤꯅꯦ ꯃꯥꯒ ꯍꯣꯏ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯕ ꯅꯣꯏꯗꯤ ꯅꯨꯡꯁꯤꯗꯦ ꯅꯣꯏ ꯀꯅꯥꯝ ꯂꯥꯛꯄꯤꯅꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯌꯦ ꯊꯝꯃꯦ ꯀꯩꯅꯣ ꯏꯃꯥ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯎꯗꯕ ꯀꯨꯏꯔꯦ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯅꯤꯡꯉꯦꯌꯦ ꯑꯗꯨꯒꯤ ꯏꯗꯣꯝꯆꯥ ꯃꯣꯏꯕꯥꯅꯤ ꯂꯥꯛꯀꯅꯤꯌꯦ ꯀꯩꯅꯣ ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯀꯅꯣ ꯍꯥꯏꯅ ꯀꯩꯒꯤ ꯂꯥꯛꯑꯣ ꯍꯥꯏꯀꯣ ꯅꯪ ꯈ꯭ꯋꯥꯏꯗꯣ ꯏꯃꯥ ꯍꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯣ ꯑꯁ ꯀꯩ ꯀꯥꯟꯗꯣꯏꯕ ꯃꯣꯏ ꯂꯥꯛꯑꯒ ꯍꯩꯃꯥ ꯗꯥꯊꯣꯏꯕ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯦ ꯑꯃ ꯃꯥꯟꯕ Good evening, sir. Sister, amta ngakhoba. Kay leirage, sir? Namanabi Chanjansu ngasi nai tamale ko. Taye, sir. Mazu yorakadaurena haujikta phone tawra'ambane. Oh, farine. Ado amtangdi punjidana. Yabudi yai. Ado kay matangino, sir? Chanjanda. Wang khota hainingba.
ꯑꯗꯨꯒꯤꯗꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤꯕꯣ ꯁꯥꯔ? ꯍꯣꯏ, ꯃꯥꯒꯤꯁꯨ ꯃꯤ ꯂꯩꯔꯝꯕꯕꯨꯗꯤ ꯌꯥꯏ. ꯑꯗꯨꯒꯤꯗꯤ ꯁꯥꯔ ꯅꯤꯡꯇꯝꯕꯒ ꯑꯣꯏꯅ ꯇꯥꯟꯅꯕꯤꯔꯣ. ꯑꯩ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯑꯝꯇ ꯇꯧꯖꯔꯨꯈꯤꯒꯦ ꯁꯥꯔ. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯏꯕꯦꯝꯃ. ꯏꯁ, ꯁꯥꯔ ꯅꯤꯡꯇꯝꯕꯒꯤ ꯋꯥ ꯑꯣꯏꯔꯝꯅꯤꯅꯦ. ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯅꯠꯇꯦ ꯏꯕꯦꯝꯃ. ꯁꯤꯅꯅꯦ ꯁꯥꯔ ꯅꯤꯡꯇꯝꯗꯕꯒꯤ. ꯀꯅꯥꯅꯣ ꯅꯤꯡꯇꯝꯗꯕ ꯑꯁꯤꯅ? ꯈꯪꯗꯦ ꯏꯕꯦꯝꯃ. ꯑꯩꯈꯣꯏ ꯗꯥꯜꯁꯤꯅ ꯀꯝꯗꯧꯔꯕꯅꯣ ꯈꯣꯏꯃꯨ ꯑꯃꯠꯇ ꯍꯦꯛ ꯉꯪꯉꯗꯦ. ꯅꯣꯏꯅꯅꯦ ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥꯏꯌꯟꯕ ꯍꯥꯏꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯣ ꯗꯥꯛꯇꯔ ꯂꯦꯝꯕꯗꯣ ꯅꯪ ꯍꯪꯉꯝꯃꯤ ꯏꯕꯦꯝꯃ. ꯑꯝꯇꯪ ꯄꯨꯟꯁꯤ ꯅꯪꯉꯣꯟꯗ ꯋꯥꯝ ꯍꯥꯏꯅꯤꯡꯉꯦꯌꯦ. ꯄ꯭ꯔꯣꯄꯣꯁ ꯇꯧꯅꯤꯡꯉꯤ ꯖꯥꯠꯅꯤ ꯃꯥꯏꯗꯣ. ꯆꯠꯂꯣꯍꯦ, ꯃꯁꯛꯇꯨꯒ ꯗꯥꯛꯇꯔꯅꯦ ꯀꯥꯏꯅ ꯕꯦꯠ ꯍꯦꯛ ꯃꯥꯜꯂꯗꯅ. ꯅꯪꯗꯤ ꯀꯩ ꯍꯥꯏꯒꯦ? ꯃꯗꯨꯏ ꯃꯇꯥꯡꯗꯨꯗꯤ ꯁꯥꯔ ꯅꯤꯡꯇꯝꯕꯒ ꯇꯥꯟꯅꯕꯤꯔꯣꯅ ꯍꯥꯏꯈꯤꯕꯅꯦ ꯏꯕꯦꯝ. ꯑꯗꯨꯅꯦ ꯍꯦꯛ ꯐꯩ. ꯁꯦ. ꯏꯕꯦꯝꯃ ꯂꯥꯏꯔꯦꯟ, ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯗ꯭ꯔꯦꯁ ꯑꯝꯇ ꯍꯥꯟꯅ ꯍꯣꯡꯉꯨꯔꯁꯤ. ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ. ꯁꯥꯏꯟ ꯇꯧꯅꯕ ꯂꯥꯛꯑꯣ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯁꯨ ꯇꯧꯗꯦ. ꯏꯃꯥꯁꯦ ꯀꯣꯛ ꯉꯥꯎꯔꯛꯏꯕ. ꯑꯗꯨ ꯆꯥꯛꯇꯣ ꯕꯦꯝꯗ ꯊꯤꯜꯂꯛ ꯌꯥꯗ꯭ꯔꯣ? ꯍꯩ, ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯍꯜꯂꯒꯦ ꯁꯤꯔꯣ? ꯑꯁ, ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯌꯥꯝ ꯇꯥꯏꯌꯣꯟꯅꯩꯗ. ꯅꯪꯅ ꯈꯜꯂꯤꯁꯤꯅꯦ ꯏꯃꯥꯕꯨ ꯈꯔ ꯊꯨꯅ ꯁꯤꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯁꯦꯔꯥꯟꯅꯅ ꯈꯟꯅꯨꯕ. ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯏꯃꯥꯒꯤ ꯏꯆꯟꯒꯒꯤꯅꯤ. ꯅꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇꯪ ꯃꯁꯛ ꯊꯣꯛꯅ ꯅꯨꯡꯉꯥꯏꯍꯟꯕꯇ ꯅꯠꯇꯅ ꯑꯩꯁꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ. ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ. ꯑꯉꯥꯎꯕ ꯅꯪꯒꯤ ꯆꯣꯏꯔꯣꯟꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ. ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨꯅꯦ ꯅꯪꯕꯨ ꯉꯥꯎꯔꯦꯗꯅ ꯂꯣꯏ ꯍꯥꯏꯅꯔꯝꯅꯤ. ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯁꯨꯅꯦ ꯏꯃꯥꯗꯤ ꯏꯀꯥꯏꯌꯦ. ꯏꯃꯥ, ꯑꯩ ꯑꯐꯕꯇ ꯂꯣꯏꯅ ꯈꯪꯉꯤ. ꯉꯥꯎꯗꯤꯌꯦ. ꯂꯧꯁꯪꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯀꯩꯅꯣ ꯈꯟꯅꯔꯁꯦꯕ. ꯆꯥꯛꯇꯣ ꯄꯨꯔꯣ, ꯆꯥꯊꯣꯛꯎꯔꯣ. ꯏꯃꯥꯅꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯣꯊꯥꯔꯝꯒꯦ. ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ. ꯑꯁ ꯏꯃꯥ. ꯍꯦ, ꯉꯁꯤꯗꯒꯤꯅꯦ ꯌꯨꯝꯗ ꯀꯥꯔꯛꯑꯒ ꯃꯤꯔꯣꯟ ꯇꯥꯅ ꯂꯩꯒꯗꯕ. ꯏꯃꯥꯕꯨꯅꯦ ꯋꯥꯈꯜ ꯂꯩꯅꯥꯅꯅꯦ ꯊꯨꯅ ꯁꯤꯅꯅꯕ ꯁꯤꯟꯒꯅꯨꯀꯣ. ꯉꯁꯤ ꯍꯥꯏꯔꯤꯁꯤꯅꯅꯦ ꯑꯔꯣꯏꯕꯅꯤ. ꯅꯪꯅ ꯂꯥꯛꯄꯗꯅꯦ ꯇꯤꯐꯤꯟꯁꯦ ꯄꯨꯔꯛꯀꯗꯕ. ꯇꯥꯃꯣꯃꯣꯅ ꯑꯗꯨꯛ ꯂꯨꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩ ꯋꯥꯅꯣ ꯃꯤ? ꯍꯦ, ꯂꯨꯄꯥ 50,000 ꯄꯤꯒꯦ. ꯅꯪ ꯊꯕꯛ ꯑꯃ ꯇꯧꯕꯤꯗ ꯌꯥꯗ꯭ꯔꯦ. ꯀꯩ ꯊꯕꯛꯅꯣꯅꯦ? ꯑꯗꯨ ꯌꯥꯝ ꯀꯤꯅ ꯍꯥꯏꯗꯨꯕꯣ? ꯃꯤ ꯈꯪꯍꯟ ꯌꯥꯕ ꯅꯠꯇꯦꯀꯣ. ꯃꯤꯅ ꯍꯦꯛ ꯈꯪꯉꯛꯄꯗ ꯏꯕꯥꯅꯤ ꯖꯦꯜ ꯌꯧꯔꯦ. ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯈꯪꯍꯟꯕ ꯌꯥꯗꯕ? ꯌꯥꯗꯦ. ꯀꯅꯥꯝ ꯈꯪꯍꯟ ꯌꯥꯗꯕꯅꯤꯀꯣ. ꯑꯔꯣꯟꯕ ꯊꯕꯛꯇꯤ ꯅꯨꯄꯤꯗ ꯈꯪꯍꯟꯅꯨ ꯍꯥꯏꯗꯨꯅꯤ. ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯑꯁ, ꯄꯪꯉꯤꯍꯦ ꯅꯪꯁꯨ ꯑꯁꯦꯡꯕ. ꯁꯦ, ꯑꯩ ꯍꯥꯏꯒꯦ ꯇꯥꯎꯁꯦ. ꯃꯤ ꯈꯪꯍꯟ ꯌꯥꯗꯕ ꯋꯥꯗꯣ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯊꯃꯣꯏ ꯁꯦꯡꯉꯤꯕꯅꯤ ꯀꯥꯏꯅ ꯅꯨꯄꯤꯗ ꯍꯦꯛ ꯈꯪꯍꯜꯂꯨꯔꯕ ꯅꯣꯡꯃꯅꯦ ꯁꯥꯎꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯗꯕꯅꯤ. ꯍꯣꯏꯅꯦ, ꯆꯨꯝꯃꯤ. ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯌꯦꯟ ꯈꯔ ꯍꯤꯡꯒꯣꯜꯗ ꯆꯪꯉꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯠꯂꯦꯅ ꯑꯩꯅ ꯂꯩꯇꯨꯝ ꯑꯃ ꯈꯨꯜ ꯊꯥꯕꯨ ꯌꯦꯟ ꯑꯃꯗꯤ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯜꯂꯨꯖꯥꯠꯅꯤꯗ. ꯉꯥꯛꯇꯪ ꯄ꯭ꯔꯪ ꯀꯥꯎꯔꯝꯃꯒ ꯁꯤꯔꯦ. ꯑꯗꯩꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦꯅ ꯐꯥꯔꯝꯗ ꯂꯣꯟꯅ ꯄꯨꯔꯒ ꯏꯇꯩꯅꯥꯎ ꯍꯥꯎꯅ ꯆꯥꯊꯣꯛꯑꯦ. ꯍꯥꯏ, ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯋꯥꯔꯤꯅꯤꯗ.
ꯌꯥꯝ ꯀꯨꯏꯕꯩ ꯋꯥꯔꯤꯅꯦ ꯑꯗꯨꯗꯤ ꯀꯨꯏꯕꯗꯤ ꯀꯨꯏꯔꯦ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ 이따이 이나우 노무 사우네 놈이다 ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯗꯨꯗ ꯃꯥꯅ ꯍꯥꯏꯗꯣꯛꯑꯝꯕꯩ ꯋꯥꯅꯤꯗ ꯑꯗꯨꯗꯩ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯧꯅꯗ꯭ꯔꯤ ꯇꯣ ꯑꯗꯨꯅꯤ ꯅꯨꯄꯤꯗ ꯑꯆꯦꯠꯄ ꯋꯥ ꯍꯥꯏꯅꯨ ꯍꯥꯏꯁꯦ ꯑꯗꯣ ꯇꯥꯃꯣꯃꯣꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯀꯩ ꯊꯕꯛꯅꯣꯕ ꯃꯤ ꯃꯥꯠꯀꯗꯕ ꯅꯨꯄꯤꯔ ꯅꯨꯄꯥꯔꯣ ꯅꯨꯄꯥꯅꯦ ꯅꯨꯄꯥ ꯂꯨꯄꯥ 50,000 ꯈꯪꯉꯕ ꯅꯪꯒꯤꯁꯦ ꯁꯦꯜꯗꯤ ꯌꯥꯝꯃꯟꯗꯦ ꯍꯥꯏꯔꯣ ꯁꯦꯜꯗꯨꯁꯨ ꯌꯥꯝꯗꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯠꯁꯤꯒꯦꯅ ꯈꯜꯂꯤꯕ ꯑꯁ ꯁꯦꯜꯗꯨꯏ ꯋꯥꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯅꯦ ꯌꯦꯍꯦ 5ꯔ 10ꯔ ꯍꯥꯞꯄꯛꯀꯅꯤꯅꯦ ꯑꯩꯅ ꯑꯗꯣ ꯊꯦꯝꯃꯒꯅꯦ ꯑꯔꯥꯞꯄ ꯃꯣꯡꯁꯣꯡ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯍꯥꯠꯀꯗꯕ ꯃꯤ ꯑꯝꯇ ꯈꯪꯍꯟꯕ ꯌꯥꯗꯕꯅꯤꯀꯣ ꯑꯩꯅ ꯍꯥꯠꯇꯣꯏ ꯃꯤꯁꯦ ꯀꯅꯥꯅꯣ ꯍꯦ ꯅꯣꯏ ꯃꯅꯥꯛꯀꯤ ꯊꯣꯏꯕꯗꯣ ꯐꯥꯝꯒ ꯇꯧꯕ ꯊꯣꯏꯕꯗꯨꯔ ꯍꯥꯏꯁꯦ ꯃꯥꯅꯦ ꯃꯥ ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤꯍꯦ ꯍꯦ ꯑꯗꯣ ꯁꯣꯏꯕ ꯌꯥꯗꯕꯅꯤꯀꯣ ꯂꯨꯍꯣꯡꯉꯒ ꯂꯩꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯍꯣꯇꯦꯜꯗ ꯐꯝꯃꯤꯟꯅꯔꯒ ꯕꯣꯔꯥꯒ ꯆꯥꯕꯁꯦ ꯇꯜꯂꯛꯀꯅꯤꯀꯣ ꯀꯩꯒꯤ ꯇꯟꯗꯣꯏꯕ 이반이 ꯈꯛ ꯅꯠꯇ꯭ꯔꯁꯨ 이찬누피가 ꯑꯩꯈꯣꯏꯒꯩ ꯍꯧꯅꯔꯒ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯁꯤꯗꯤ ꯍꯥꯏꯔꯤꯕ ꯅꯪꯕꯨꯅꯤꯅꯦ ꯇꯜꯂꯦ ꯍꯥꯏꯔꯛꯀꯗꯣꯏꯁꯤ ꯃꯧ ꯑꯣꯏꯔ ꯃꯇꯝꯗꯗꯤ ꯇꯜꯂꯛꯇꯣꯏꯖꯥꯠꯂꯥ ꯕꯣꯔꯥ ꯈꯛꯇꯪ ꯍꯥꯞꯄꯟꯈꯤꯁꯤꯔꯥ ꯌꯥꯝꯅꯗꯤ ꯆꯥꯔꯔꯣꯏꯁꯤꯀꯣ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯑꯃꯨꯛ ꯌꯥꯔꯣꯏꯕ ꯏꯅꯦ ꯕꯣꯔꯥꯗꯣ 30 ꯈꯛꯇꯒꯤ ꯍꯥꯞꯄꯤꯌꯨꯕ ꯍꯣꯏ 이bungo ꯑꯩꯗꯤꯅꯦ ꯗꯥ ꯊꯣꯏꯕ ꯅꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯉꯣ ꯑꯩꯈꯣꯏ ꯃꯥ ꯈꯛꯇ ꯅꯣꯏ ꯏꯆꯟꯅꯨꯄꯤꯁꯨ ꯅꯨꯡꯁꯤ ꯅꯣꯏ ꯍꯧꯗꯣꯡꯗꯨꯁꯨ ꯅꯨꯡꯁꯤ ꯅꯣꯏ ꯀꯣꯟꯗꯣꯡ ꯑꯇꯦꯛꯄꯗꯣ ꯑꯗꯨꯁꯨ ꯅꯨꯡꯁꯤ ꯈꯪꯗꯦ ꯂꯣꯏ ꯅꯨꯡꯁꯤ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯗꯖꯥꯠ ꯑꯣꯏꯔꯦ ꯅꯪꯅ ꯃꯔꯨꯅꯦ 이bungo ꯍꯩꯃꯥ 이bungo ꯈꯣꯡ ꯍꯥꯝꯅꯤꯡꯉꯤꯔꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯦ ꯃꯅꯨꯡ ꯆꯠꯅꯤꯡꯉꯒ ꯑꯩꯈꯣꯏꯗ ꯆꯪꯉꯨꯖꯨꯗꯅ ꯍꯦꯟꯊꯣꯏꯖꯦ ꯑꯩ ꯁꯪꯍꯟꯒꯦ ꯆꯪꯅꯤꯡꯗꯦꯗ ꯏꯅꯦ ꯅꯕꯥꯅꯤꯁꯤ ꯄꯨꯃꯥꯕ ꯐꯅ ꯆꯥꯔꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯂꯨꯍꯣꯡꯕꯒꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤꯀꯣ ꯑꯁꯦꯡꯕꯩꯔꯣ ꯏꯅꯦ ꯍꯣꯏꯅꯦꯍꯦ ꯕꯣꯔꯥ ꯁꯤꯟꯅꯕ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ ꯅꯣꯏꯕꯨ ꯑꯉꯥꯡꯁꯤ ꯅꯠꯇ꯭ꯔꯦ ꯈꯔ ꯊꯨꯅ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯣꯗꯅ ꯍꯣꯏ ꯀꯨꯏꯔꯔꯣꯏ ꯏꯅꯦ ꯍꯣꯡꯅꯕ ꯇꯧꯔꯗꯝꯅꯤ ꯑꯗꯣ ꯉꯇꯥ ꯂꯥꯛꯄꯤꯌꯨꯀꯣ ꯏꯅꯦ ꯂꯥꯛꯀꯅꯤ ꯂꯨꯍꯣꯡꯕꯗ ꯅꯠꯇꯦ ꯆꯥꯛꯀꯧꯕꯁꯨ ꯉꯟꯇꯥꯅ ꯂꯥꯛꯀꯅꯤ ꯍꯩꯃꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯂꯨꯍꯣꯡꯕꯗ ꯐꯔꯛ ꯇꯥ ꯆꯠꯍꯧꯗ꯭ꯔꯁꯨ ꯃꯄꯥꯝ ꯆꯥꯛꯀꯧꯕꯗꯗꯤꯅꯦ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯍꯣꯠꯅꯩ ꯃꯤꯠꯇꯕꯨ ꯁꯪꯖꯪ ꯎꯏꯅꯦ ꯅꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯕꯗ ꯐꯖꯒꯗꯧꯗꯣ ꯐꯖꯅꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯁꯤꯗꯗꯤꯅꯦ ꯅꯣꯏ ꯑꯅꯤꯅ ꯏꯐ ꯐꯖꯅꯤ ꯆꯥꯛꯀꯧꯕꯗꯣ ꯉꯜꯂꯣꯀꯣ ꯏꯅꯦ ꯍꯣꯏꯅꯦꯍꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯣꯇꯦꯜꯒ ꯍꯥꯡꯉꯣꯏ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯦꯀꯞꯀ ꯍꯧꯗꯣꯏꯅꯤ ꯏꯅꯦꯁꯦ ꯕꯣꯔꯥ ꯍꯥꯎꯕꯗ ꯅꯠꯇꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯗꯁꯨꯅꯦ ꯐꯖꯅ ꯃꯃꯤꯡ ꯆꯠꯂꯤ ꯏꯅꯦ ꯑꯆꯨꯝꯕꯗ ꯗꯣꯡꯗꯣꯡꯅꯤ ꯑꯩꯗꯤ ꯃꯣꯏ ꯃꯊꯛ ꯂꯩꯀꯥꯏꯗꯒ ꯑꯣꯏꯔꯗꯤ ꯅꯕꯥꯅꯤꯁꯦ ꯐꯤꯂꯝꯒꯤ ꯍꯦꯔꯣ ꯍꯦꯔꯣꯏꯟꯒ ꯀꯨꯝꯃꯗꯅ ꯐꯥꯎꯔꯝꯕ ꯌꯥꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏ ꯕꯦꯝꯃꯅꯤꯅꯦ ꯕꯦꯝ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕꯗ ꯑꯩ ꯑꯗꯨꯝꯇ ꯂꯩꯌꯦ ꯂꯥꯛꯑꯒꯦ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ
ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯀꯣꯛ ꯉꯥꯎꯇꯅ ꯇꯨꯏꯌꯦ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯂꯝꯃꯒꯦ ꯅꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯝꯃꯣ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯅꯍꯥꯟꯃꯨꯛꯁꯨ ꯐꯥꯔꯝꯗ ꯃꯔꯣꯏ ꯃꯔꯛꯇ ꯇꯨ ꯂꯩꯔꯝꯃꯦꯅ ꯇꯧꯏ ꯀꯝꯗꯧꯔꯤꯖꯥꯠꯅꯣꯅꯦ ꯃꯣꯏ ꯃꯥꯃ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇ ꯋꯥꯟꯊꯕ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯈꯤꯕ ꯃꯥꯜꯂꯦ ꯀꯩꯗꯧꯔꯦ ꯍꯤꯞꯄꯒ ꯁꯨꯝ ꯂꯩꯔꯕ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ ꯍꯜꯂꯛꯄꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯝꯖ ꯂꯩꯕꯁꯨ ꯐꯠꯇꯦ ꯅꯨꯡꯁꯤꯠ ꯆꯦꯟꯕꯅꯤꯀꯣ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯒꯅꯨ ꯌꯥꯗꯦ ꯃꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯁꯦ ꯊꯛꯅꯤꯡꯗꯦꯗ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯉꯣꯟꯗ ꯋꯥꯍꯜꯂꯤꯕ ꯃꯁꯛꯁꯤꯒ ꯍꯥꯏꯐꯝ ꯈꯪꯗꯗꯅ ꯁꯨꯝ ꯍꯥꯏꯈꯤꯕꯅꯤꯗ ꯑꯗꯣ ꯅꯣꯏ ꯃꯥꯗꯣ ꯈꯔ ꯀꯟꯈꯠꯂꯕꯣ ꯀꯟꯈꯠꯇꯅ ꯐꯥꯝꯗꯒ ꯆꯠꯂꯦꯗ ꯑꯣ ꯐꯔꯦꯅꯦ ꯅꯣꯏ ꯇꯥꯆꯧꯗꯤ ꯂꯧꯁꯪꯗ ꯑꯗꯨꯝ ꯄꯔꯃꯤꯅꯦꯟ ꯇꯥꯈ꯭ꯔꯦ ꯄꯥꯛꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯏ ꯏꯃꯨꯡꯒꯤ ꯈꯟꯕꯗ ꯑꯩꯁꯨ ꯀꯣꯛ ꯐꯖꯅ ꯁꯥꯏꯌꯦ ꯅꯣꯏ ꯇꯥꯆꯧꯗꯨꯅ ꯌꯨꯝ ꯀꯣꯛ ꯄꯥꯟꯁꯤꯜꯂꯗꯤ ꯏꯕꯥꯅꯤꯁꯨ ꯀꯩꯅꯣꯝ ꯈꯟꯅ ꯌꯥꯔꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯨꯝ ꯄꯥꯟꯕꯩ ꯋꯥꯗꯤ ꯊꯥꯖꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯜꯂꯔꯣꯏꯅ ꯈꯜꯂꯦ ꯀꯔꯤ ꯅꯣꯏ ꯇꯥꯆꯧ ꯄꯥꯟꯗꯕ ꯑꯩꯈꯣꯏꯗꯤ ꯄꯥꯟꯗ ꯌꯥꯔꯣꯏꯍꯦ ꯑꯁ ꯂꯥꯛꯅꯨ ꯇꯥꯅꯤꯡꯗꯦꯗ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯕꯒ ꯏꯃꯥꯅꯁꯨ ꯌꯥꯝ ꯉꯥꯡꯉꯦ ꯀꯅꯥꯝꯇ ꯅꯨꯡꯁꯤꯅꯗꯉꯩ ꯑꯆꯧ ꯀꯨꯏꯅ ꯁꯪ ꯂꯩꯔꯒ ꯐꯥꯒꯤꯒ ꯇꯥꯍꯜꯂꯦ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯀꯨꯏꯔꯕꯅꯦ ꯁꯤ ꯋꯥꯁꯦ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨꯀꯣ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯅꯪ ꯁꯣꯏꯔꯣꯏꯍꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯗꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯁ ꯂꯥꯡꯅꯨ ꯌꯥꯝ ꯇꯥꯅꯤꯡꯗꯦꯝꯅꯦ ꯀꯣꯟꯅ ꯍꯥꯏꯅꯔꯁꯦ ꯑꯩꯈꯣꯏ ꯃꯐꯝꯗ ꯍꯜꯂꯛꯑꯃꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯩꯃ ꯉꯥꯏꯈꯣꯅꯦ ꯂꯥꯏꯔꯤꯛ ꯂꯧ ꯂꯥꯛꯑꯒ ꯄꯨꯒꯣꯃꯦꯁꯦ ꯀꯔꯝꯕ ꯄꯦꯁꯦꯟꯒꯤꯅꯣ ꯀꯣꯛ ꯊꯥꯗꯩꯗꯨꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯒꯤꯅꯤ ꯀꯩ ꯂꯩꯅꯥꯅꯣ ꯍꯥꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯃꯣꯏ ꯂꯩꯅꯥꯅꯦ ꯄꯨꯡꯀꯨꯏ ꯀꯨꯏꯗ꯭ꯔꯤꯗ ꯗꯣꯛꯇꯔꯅ ꯂꯥꯌꯦꯡꯕꯤꯔꯗꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯐꯗꯣꯏꯖꯥꯠꯅꯤꯗ ꯍꯣ ꯂꯥꯏꯌꯣꯡꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯗꯣꯛꯇꯔꯗ ꯍꯧꯗꯣꯛꯀꯦ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ ꯇꯥꯟꯖꯥꯁꯦ ꯍꯦꯛꯇ ꯆꯥꯗꯕ ꯃꯗꯨ ꯂꯩꯅꯥꯗꯨꯗꯤ ꯈꯔ ꯊꯨꯅ ꯌꯦꯡꯊꯣꯛꯕ ꯐꯕꯅꯤꯍꯦ ꯈꯪꯗꯦ ꯗꯣꯛꯇꯔꯅ ꯃꯇꯦꯡ ꯑꯝꯇꯪ ꯄꯥꯡꯕꯤꯗ ꯌꯥꯗꯕꯅꯤꯀꯣ ꯁꯤꯁꯇꯔ ꯃꯤꯂꯨꯗꯁꯨ ꯍꯥꯏꯐꯦꯠꯇꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯔ ꯅꯤꯡꯇꯝꯕꯒ ꯇꯥꯟꯅꯔꯣꯅ ꯍꯥꯏꯔꯝꯃꯤꯅꯦꯃꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯤꯅꯤꯡꯁꯤꯕꯨ ꯂꯥꯏꯌꯣꯡꯗꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯛꯀꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯅꯣꯅꯦ ꯁꯤꯁꯇꯔ ꯆꯟꯖꯟꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯗꯣꯛꯇꯔꯅ ꯁꯄꯣꯔꯠ ꯑꯝꯇꯪ ꯄꯤꯕꯤꯔꯒꯗꯤ ꯆꯤꯟꯃꯛꯅ ꯍꯥꯏꯕꯗꯨꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯥꯡꯅꯔꯛꯄꯁꯨ ꯌꯥꯏ ꯄꯨꯟꯅꯕ ꯎꯅꯅꯕꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯜꯂꯛꯀꯦꯗ ꯗꯥꯏꯔꯦꯛꯇ ꯐꯣꯡꯗꯣꯛꯀꯗꯧꯔꯒꯦ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯈꯪꯗꯦꯗ ꯃꯥꯏꯁꯤꯅꯅꯦ ꯄꯥꯛꯄ ꯁꯧꯕꯗ ꯉꯥꯏꯔꯦ ꯌꯣꯡ ꯏꯀꯥꯏ ꯊꯤꯕꯗ ꯍꯦꯜꯂꯦ ꯁꯣꯜꯂꯤꯕ ꯑꯗꯨꯅꯅꯤꯅꯦ ꯑꯗꯨꯝ ꯐꯔꯛ ꯇꯥꯍꯧꯔꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯟꯅꯅꯕꯗꯣ ꯑꯩ ꯁꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯅꯔꯥꯏꯕ ꯌꯦꯡꯖ ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯒꯗꯧꯔꯒꯦ ꯍꯣꯏ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤ ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯗꯣꯛꯇꯔ ꯉꯁꯥꯏ ꯊꯥꯔꯝꯕ ꯍꯤꯗꯥꯛꯇꯣ ꯈꯔ ꯀꯟꯕꯅꯤ ꯑꯗꯨꯅꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯎꯟ ꯂꯥꯛꯑꯅꯤꯀꯣ ꯄ꯭ꯂꯤꯖ ꯗꯣꯛꯇꯔ ꯄ꯭ꯂꯤꯖ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯉꯥꯏꯈꯣ ꯅꯪ ꯏꯇꯥꯎ ꯇꯣꯝꯆꯥ ꯅꯠꯇ꯭ꯔꯥ
ꯑꯩ ꯇꯨꯝ ꯆꯥꯅꯤ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯕ ꯐꯤꯕꯝꯁꯦ ꯏꯇꯥꯎ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯔꯦ ꯏꯇꯥꯎ ꯋꯥꯔꯤ ꯀꯣꯟꯅ ꯂꯤꯒꯦ ꯏꯁꯥꯁꯦ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ 시즈 록도원미니 모차 바바 용도 잘랐어 잘라더니 이자하게 약장 누가있다보자 핵파보고 잘라더니 아이 저런 비염 와이 파르니 앙칼나네 팔라더니 소르상나 혼지고 소르상나 홀로 소르상상 혼지고 아이기 망가 아콘 말하면 모자 세 ngaktuktuknya tumtu ita kyang koire isana sumai masano ngai trije chahi amamuk pare nong school lo wan thare ena oja jingni jumna thinbire madudaki dum ngak laitun hore isagi se har ki problem ba le da test kar tauji kaisu khalunu de ita ai ni jabo phana bala ingane ado kana dilake mama di udina angkan ai di malati ngamoye ai kaw bu sungo ngamoye nuksibabu phagiro noigi thamoido aingonda pandiye he madu nisung oi matam na tene hoje namitna sa udurabane khangaba aigi punsi sine hingi kai da thoibabu kawba ngamoi mase aina natiye nuksibana ne masina imungsigi akaiba oinabadi ai tawroye leiminarji wakhalli khandradana nangna masi ungdana leiba thamoi sengdaba salon pubadunin he akaiba iruktoise kawba ngamde nushi haidana ai pau phaunaruba unarubadi natedana pukjel sepaba thamoina bu sengdraba yum panbadadine mahi adum langadaba thooningdeba kayamasu tholoktoiba khangedana masi punamakse ima hoina natro isi haukhredana samjakhraba napurdo bisna waraurapda nangbu nuksine luna sana tawbiribana nemna kuje masigi minungsi hek mangkhibada nang hingba yu hanthok leitrabne khanguna khangmo haisini nang mi kharagi minungsina sanalu pa kharana aigi maijakse kohan banga moye hey panganu haisini nang nama aibune changhat hatke khanganu nang ai chale ko Haima, nang hala amedana. Kayam kuire halakpa. Ngahak oxtangai deima. Hambira drema. Kanam ta leiram dabadu da halla siraina. Ima su luhongba masaki hai. Noi papung su office tagi kumak trimale.
Nasa nungaytabra nang bo? Kasi tawde ima. Yengoy, ako'y hentoy se, yampang man. Nang na na, thêm nau na, asoy angam kaya takpido na, ningtisan na laminaw ko. Ay bazadagi pot khar lay rudok si lay. Thokrage ko. Waramani potharo. Lehoro. Hentoy sune, potha horibani. Hoy ma. Ay thoe ko. Kayam kuirage hanbirakpa? Nga wale. Kaigi nisingzina. Thabak chathuraga halakpase. Ising ayingba glass ama pithoo hai imana. Halaga sida tumin pham leradi. Kaidawrage? Kashi tawde. Nupi masing wari sanabada disturb oigidrana. Ising do hanam ta thao. Aije, yam soir maleko. Kaibuno haisibo? Migi puning khangdana. Aigi wakhal khaktana. Punchi khonsit ki mayon semba yamdre. Aina nangbu yam wahala male. Kashu wadena. Punchi bu minamaga. Kayam kui lendoriba. Matamduda aingonda sengmudu khangalamadi. Aishu khongphamse handoma yai. Jingnabu kaya layrachu. Thangjalubro kongthani khalaga. Khangchin usinnatana layrkibani. Adubu ngasidi ningamdabana ai khangba yang ware. Kai kraba thamoigi maichak ama lona khangjabani. Masimakna tamogi imungsig yakaibadi ayu henjaroi. Tamogi apamba khudingma ai ngakna chachagi athumsu chatkani. Khusenggi minokna kayam kui pelan ngamdoiba. Haujikbu aibo kaidaw haibano tamo. Hongtokpa ngamdra puningduna pheptu lawjaw. Ai nangi apamada ayepla piroi. Kaidawre? Kaino hainarido? Hai, imala e dudi sakrabra. Bazardagi pochai kharasu lawni. Aduna ima lakpa ngaibada thengdaw malena chatkre ima. Phare. Kadaidano amasina amuk thokisina? Hai, mana imaude hairamido kaino? Sum pangangang nabani ima kasu nati.
Imada wa lorkanu. Hojik khon kanna ngangnaba saunaba yaba matamsu nate. Mana imogde hekta saubai matik su leiti. Hayo imada. Ima, imana pamdaba tamona yaningdaba kemta tawroyi. Adubu langwan bana waraurisina kariginoba. Nang pabung khangadine. Farak yam tanarakani ko. Hera, nangumbani imungsi thogaibadi yaroina. Hojikti soron basu nungaire naba fareda ko Hare nene ado ai naba faradi yumda halani ko haladabne sidaidi yumda nungaina leiradoine aidi yumda leba nungaiteda kaigino haijibo yumdadi babaga akhoni khag laiye babana thabak suba chakraga ai thanda dum nai nene nangai nungsibro nungshi nangdi nenebu nungsibra nungsiye akoy mama le amadi nene dawna luna tawbini ko nene nang kapiro mocha nang mama nungsibro aidi mama masa uodi ai pokpo kuidringai da adom sigre ai photo dadi ure nene kaya mana jani mocha Tamo, kainomta. Discharge ki sini, si patient biro. Chana evaluation biro yarani. Tamo kainomta. Sister, chatpa yagiroi. Kai daurage, kai problem lairage haijibo. Pharmacy gi bill chengdoktriye. Oh. Adugidi kaimta khalurano sarning tambana loina clear tawgrabani horen pojai lotion ba loiraga aikhoi sargi manakta amta sangamo haibani Funny sister. Jumti ko as chumi ba asi paktab je muk leire ne bit kahalliye Moju yoge tota. Pamo. Chengzalo pamo. Panisha. Ngasi jibo je mut ok oirab lei jibo kai problem lege. Kashu tawte da sir. Aigi wadi seng na dong he haidong na hopana phai ko. Aikhoi ni help tawa ya boiradi tanaji ke dorage. Mayam kai chajige. Doctor na khalaga hekta haibe krone. Chancha milo kai chajige pamada hayune. Yai da sir. Yai da sir. Adudi salembagi treatment na
ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯈ꯭ꯔꯣꯅꯦ ꯀꯩꯅꯣ ꯀꯩꯅꯣ ꯖꯨꯁꯇꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯅꯤ ꯈꯛ ꯀꯤꯋꯤꯅꯤ ꯈꯛ ꯄꯨꯕꯤꯔꯛꯑꯣꯅꯦ ꯑꯩ ꯏꯃꯥꯔꯖꯦꯟꯁꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯔꯤꯁꯤꯞ ꯑꯝꯇ ꯇꯧꯕꯤꯀꯣ ꯍꯣꯏ ꯁꯥꯔ ꯆꯟꯆꯟꯒꯤ ꯏꯕꯨꯡꯁꯨ ꯗꯣꯛꯇꯔꯅꯤ ꯍꯥꯏ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯤꯒꯦ ꯍꯥꯟꯅꯕꯨꯗꯤ ꯖꯦꯅꯤꯝꯁꯇ ꯄꯨꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯑꯦꯝ ꯑꯣ ꯑꯣꯏꯅ ꯄꯨꯈ꯭ꯔꯦ ꯑꯣ ꯌꯥꯝ ꯐꯩꯅꯦ ꯆꯟꯆꯟꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯕꯨ ꯆꯟꯆꯟꯅ ꯌꯨꯝ ꯄꯥꯟꯕꯩ ꯃꯇꯥꯡꯁꯤꯗꯤ ꯁꯥꯔ ꯅꯤꯡꯇꯝꯕꯒꯤ ꯈꯨꯠꯇ ꯂꯩꯔꯦꯗ ꯅꯨꯄꯤꯅ ꯇꯛꯁꯤꯜꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯀꯩꯅꯣ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯟꯅꯗ꯭ꯔꯕꯣ ꯁꯥꯔ ꯌꯥꯎꯗ꯭ꯔꯗꯤ ꯋꯥꯔꯤꯒ ꯊꯣꯏꯅ ꯂꯩꯇꯦꯗ ꯊꯥꯁꯤ ꯊꯛꯅ ꯊꯛꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯀꯩꯅꯣ ꯆꯟꯆꯟꯁꯦ ꯉꯁꯤꯗꯤ ꯇꯜꯂꯤꯁꯤꯕꯨ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦꯃꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯁꯥꯔ ꯊꯦꯡꯈꯤꯅꯕꯅꯤ ꯊꯛꯅꯕ ꯇꯧꯁꯤꯁꯦ ꯊꯥꯁꯤ ꯄꯥꯏꯌꯨ पैसा खिता पियूबा चाक याम लामेबा चलो है चारी थैंगैसिदा तुकच्चै नापांगल अदु फरिदुबो थबक सुरगा सेल तालुगेदि हाइद्रदना चलो चलो अइना कोली फेंगबो होटेल ngarangdagi thong longreba adugi ai ngarangdagi chak chadriye अस याम डिस्टर्ब तौग्रेदा चलो चलूने पाखंग लेसाबिना याम लिखपजे लुहोंबा पाक फंगदे हाइबनिको आई खिता पिहोगिगे से काइनोम चारोको सिना नुंसिबा थुंगनजरो याम थुना लुहोम फंगजरोको होय होय थुंगनजरगे नंग फोन जय लोकजरगे हेमा हे नाइखोने कइनो नंगना मी फोन फोन धरमो पिरो फोन पिरो कइनो नंगना मी फोन से मतु मनाव तो माइ तौनुको अखोइ ताचौगी फोन अमा अइना लेबिगे हायरगा लेबा ngamdreba adugi akhoi tachauda pige tobne aidi hurama nate kaisu हाय तानिंग दे चलो 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 चल लगे ठीक अने मना थावांग पांगनो नसाना ठीक चानबा निमाना नबा हान होनको हंगाबा वाजे अनिर हन हाइनरिस इज्जत पन फनी चौबा नंग इमान हाइबद लम हेनुको नंग निंगम दबा यम लाकनी हे मा आई वखल यावदब अंगाबो मी नते इकाइब खंगे मी मानने हिंगबा पामे अदुबु कदाइदगी सेल पुथोकना कइनो बनंगना तौदोरिसिबो आइबो फजन पुंसलगा थंबिरनो अइने थोकपा तौने ngamna bhonani ai lekai sigi mamangda sumaini hingbase yami kai ikai birunu ai gi laibak ta tamama bane moi nei khoi bu thakpira bro mawa logdi phare imane yaningdradi ai matam khara loksang da laikrage
ꯃꯤꯅ ꯉꯥꯎꯋꯦꯁꯨ ꯍꯥꯏꯖꯁꯅꯨ ꯅꯪꯒꯤꯅꯦ ꯆꯥꯛ ꯏꯁꯤꯡꯒꯅꯦ ꯏꯃꯥ ꯊꯤꯜꯂꯛꯄ ꯉꯝꯃꯣꯏꯀꯣ ꯌꯥꯅꯤ ꯑꯩ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯖꯒꯦ ꯑꯩ ꯀꯅꯥꯝꯇꯗ ꯑꯋꯥꯕ ꯄꯤꯔꯣꯏ ꯆꯧꯕ ꯅꯪ 이마기 칸드라수네 나짤시기 khajiktadi khallu kaidorage 이마기 bungo ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯊꯃꯣꯏꯗꯨ ꯈꯤꯇꯪꯗꯤ ꯆꯥꯎꯊꯣꯛꯄꯤꯌꯣ ꯆꯧꯕ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯅꯨ ꯅꯅꯤꯡꯅ ꯈꯥꯞꯄꯪ ꯇꯧꯅꯨꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯇꯝ ꯈꯔ ꯂꯧꯁꯪꯗ ꯂꯩꯈ꯭ꯔꯒꯦ चलो नंगे अपाम बताओ अदुगने नंगने इमाबु सीबदा खुंगुन तारकनुको ताचो काय चतोइनो बेम ताचौसे युमदा लेबदा पथाबम खंदे मिमानब ngamdri फाउदी लौसंगद मतम खरा लेरुगिगे लोकसंग द लेरगा मिमाना दो राइजा याम तानिंग देखो ताचो नोकना चाउबा लेकाई इसकी ममांगदा आई सक्सी उनिंगद्रे नबुंगना खल्लिबा होनरीसे माई पाकपा हाइदना नंगसु लाइ खुरम अदो ताचौगे अपामबदो युमदा लेरगा तुम होनौबा युमदा इमा इबानी खक लेबदो याम नुंगाइतेबा लाओसे युम चंगस लाओ थादो बेम नंग नुंगाइतेबा करिम खलनो मतिक चाबा मी अमा ओइत्रि फाउदी नोई मयामदगी मतम खरा लापथोंगा लेरगे अदुमाय हाइनो ताचो नोई साक्सु थिलानो कहिनो ताचो न हाइदुबो बेम ताचोंग न मतिक चार मी ओइरा मतमदा इमागा नोई निसु नुंगाइदोइनी ताचो मतम खरादी वारसु वाना खांमिनबा ताबन युमदा लेबसे ताचो यमना वाई ताचो बेम लारिकनो होनो नंग डॉक्टर होइदे यादबने ताचोबु खामनुको बेमो हाय लाउने हे कथाइदनोबा माना चलिसिबो माना लम्बसु अमना हेलिसिबु करिगिनोबा अहिबो थोंनो वाहलिद कोई मागी बुगो खोता चौके दौरगे इमा लेरमद्रे लौसंग द लेरमद्रे कहिनो हाइजिबो मफम अमदा ngahak satok poiramni ima mafi maron larik kasu amatta lehaude ngasai ayuktagi ni aina ngairurise hojik pawba halaude thangnabada leiba mi singduna sune ngarangdagi leiba ude hai karino ba mana khallisibo
ꯑꯩ ꯃꯤ ꯍꯧꯔꯒ ꯑꯝꯇ ꯊꯤꯍꯧꯔꯨꯈꯤꯒꯦ. 이마기 보고 낭나 숙이 한번 와클 텔리시 부카리기도. 다파리야. 다파리. 다파리야. 다파리. 따래. 그도리인게. 그도 부야오게. 거기다 저거. 안돼 티르지 라. 그이노. 너희다 저 그도 해. 망그래. 럭상다 레이람제. 안돼 티르지 라오. 아스 아까 그는 가이드 놈 레이저. 아싸 도 라오 안돼 티르제 바. 호에미. 아씨 낭나 물론 빙기비는. 너기 간베이니 아이는 것이 밤에 타박간나 수리바 라리간나 파리바시 뱀 넌시 마기 마팅 빵아가 라리간나 혼나다운 호이바 아도 윰다 자세바 짝지 사토어 아두가네 잣라제 호렌 타박 수람다이다 아무 락세바 과 뱀 다저기 삭셀 까남 또 혼니 그대로기 웅래야 돼. 가다이다 노바 많은 셋 크리지보. 마치임 델레르 무자이다. 라오. 꼬티 뒤로시. 이제엔 토이나 마용반 기바다기. 다저우도 아가오부다우나 덤 떠러바네. 모임마 쿠라호이 마마오이나. 이코이 불라이레이나. 우sit 나가ambadagi. 다저우도 마토아얌 누가이기다바네. ꯁꯦꯜ ꯈꯔ ꯄꯥꯏꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯤ ꯎꯁꯤꯠꯇꯕꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤꯅꯤ. ꯂꯥꯏꯅ ꯁꯣꯏꯗꯅ ꯋꯥꯔꯛꯆꯖꯅꯤ. ꯂꯥꯛꯑꯣ. ꯀꯥꯏ ꯀꯥꯏꯗꯅꯣ ꯊꯤꯍꯧꯔꯨꯁꯤ ꯂꯥꯛꯑꯣ. ꯂꯥꯛꯑꯣ. Tamamon wayang nganagumsi aibu karap pangena yu karap itaga yani di kalno ko loima haido di ibani mag jendale minani nang haiji lishinge apoino kun hapo 50 sunana ba sure ujimak jife da kabakani nangi GPA number haro aigi phone number du neme do paibane okay nang soidana hati halame ko as aibu yam thajada bai tap ta je yengo jingdok yengo good adunidana nu pama side de se paishalos paishalos as selo hanam ta kapa ko ta mamang sing de purga ne me aina halam mi je makok tu da utup ne setat pane aduga aruba lo amada ne me ani indara mi je
ꯀꯅꯥꯝꯇ ꯊꯦꯡꯅꯔꯔꯣꯏ ꯁꯥ ꯀꯩꯅ ꯃꯆꯦꯠ ꯃꯆꯦꯠ ꯆꯤꯛꯈꯥꯝꯃꯗꯧꯅꯤ ꯀꯥꯞꯈ꯭ꯔꯕꯅꯤ ꯌꯧꯔꯕ ꯌꯦꯡꯉꯣ ꯌꯧꯔꯛꯑꯦ ꯇꯥꯃꯣꯃꯣꯟ ꯑꯩ ꯉꯔꯥꯡꯗꯩ ꯇꯨꯝꯕ ꯆꯥꯕ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯀꯩꯒꯤ ꯃꯔꯥꯟꯁꯨ ꯂꯩꯖꯗꯕ ꯑꯗꯨ ꯌꯥꯝ ꯐꯕ ꯃꯤꯗꯣ ꯍꯥꯠꯂꯒ ꯀꯔꯝꯍꯥꯏꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣꯕ ꯃꯣꯏ ꯃꯃꯥꯗꯨꯅ ꯃꯆꯟꯗꯨꯅ ꯋꯥꯍꯧꯒꯗꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯀꯌꯥꯗꯣ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯌꯥꯔꯦ ꯅꯨꯄꯥꯅꯕꯨ ꯊꯃꯣꯏꯗ ꯌꯥꯝ ꯄꯤꯛꯁꯤꯟꯕ ꯍꯧꯅꯗꯦꯗ ꯇꯥꯃꯣꯃꯣꯟꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗꯣ ꯏꯀꯥꯏꯕ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦꯅꯦ ꯅꯪꯁꯨ ꯇꯥꯃꯣꯃꯣꯟ ꯅꯅꯥꯎꯗꯤꯅꯦ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯗꯝꯅꯤ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯁꯦ ꯄꯥꯏꯁꯜꯂꯁꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏ ꯉꯥꯏꯔꯝꯃꯅꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯐꯔꯦ ꯑꯗꯣ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯕꯅꯤꯀꯣ ꯈꯪꯗꯦ ꯁꯦꯜ ꯄꯥꯏꯌꯦ ꯀꯥꯏꯅ ꯃꯤ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯁꯣꯏꯖꯅꯤꯌꯦ ꯐꯔꯛ ꯇꯥꯅꯨꯀꯣ ꯃꯤꯕꯨ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯐꯔꯛ ꯑꯗꯨꯝ ꯇꯥꯅꯤ ꯃꯁꯤ ꯃꯤ ꯑꯛꯄꯅꯦ ꯅꯦꯅꯦ ꯅꯊꯟꯗ ꯁꯥꯟꯅ ꯂꯩꯔꯕꯣ ꯌꯨꯝ ꯁꯪꯉꯤꯅꯦ ꯅꯦꯅꯦ ꯁꯦ ꯄꯥꯕꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ꯭ꯔꯣ ꯆꯠꯈꯤꯌꯦ ꯅꯦꯅꯦ ꯁꯤ ꯄꯥꯔꯝꯃꯣ ꯅꯦꯅꯦ ꯑꯩ ꯅꯦꯅꯦꯒꯤ ꯐꯝꯅꯕ ꯂꯧꯒꯦ ꯂꯧꯔꯣ ꯅꯦꯅꯦ ꯁꯤꯗ ꯐꯝꯃꯣ ꯄꯥꯕꯗꯤ ꯃꯝꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯜꯂꯛꯄꯅꯦ ꯍꯜꯂꯛꯑꯅꯤꯌꯦ ꯅꯦꯅꯦ ꯄꯥꯕꯅ ꯁꯨꯔꯤꯗꯣ ꯀꯩ ꯊꯕꯛꯅꯣ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯅꯦꯅꯦ ꯕꯖꯥꯔꯗꯅꯦ ꯍꯥꯏꯌꯦ ꯑꯗꯣ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯣ ꯆꯠꯇꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯗꯤꯌꯦ ꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯅꯨꯡꯗꯥꯡ ꯄꯥꯕꯅꯕꯨꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤ ꯁ꯭ꯀꯨꯜ ꯀꯥꯅꯤꯡꯗ꯭ꯔꯣ ꯅꯪꯕꯣ ꯀꯥꯅꯤꯡꯉꯦ ꯗꯣꯟꯗꯣꯟ ꯍꯣꯏ ꯂꯟꯆꯦꯟꯕꯤ ꯍꯣꯏ ꯕꯦꯟ ꯇꯣꯡꯉꯒ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯎꯕꯗꯅꯦ ꯑꯩꯁꯨ ꯆꯠꯅꯤꯡꯖꯥꯅꯤ ꯃꯣꯏꯗꯤ ꯃꯃꯥ ꯍꯣꯏꯅ ꯀꯦꯕꯤꯔꯒ ꯑꯗꯨꯝ ꯆꯠꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯅꯦꯅꯦ ꯅꯦꯅꯦ ꯑꯃꯨꯛ ꯀꯞꯄꯕꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯦꯅꯦꯗꯤ ꯑꯗꯨꯝ ꯀꯞꯄꯦ ꯅꯍꯥꯟꯃꯨꯛꯁꯨ ꯗꯣꯛꯇꯔꯗ ꯀꯞꯄꯗꯣ ꯅꯦꯅꯦ ꯇꯨ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯗꯥꯇꯣꯝꯆꯥ ꯑꯩ ꯂꯩꯔꯝꯕꯁꯤꯗ ꯏꯉꯛ ꯉꯛꯏꯔꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯗꯤ ꯀꯅꯥꯅꯣꯅ ꯈꯜꯂꯨꯏꯅꯤ ꯑꯝꯇ ꯂꯥꯛꯀꯦꯅ ꯈꯜꯂꯒ ꯇꯥꯟꯖꯥꯁꯦ ꯆꯥꯗꯕ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯉꯥꯛꯇꯪ ꯐꯝꯃꯝꯃꯣ ꯂꯣꯜꯂꯨꯔꯅꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯍꯜꯂꯒꯦ ꯀꯨꯏꯔꯣꯏꯌꯦ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯂꯣꯜꯂꯨꯔꯅꯣ ꯀꯣꯟꯅ ꯊꯛꯑꯒꯦ ꯑꯗꯣ ꯗꯥꯇꯣꯝꯆꯥꯅ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯀꯩ ꯊꯕꯛꯅꯣ
ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯁꯤꯟꯐꯝ ꯑꯝꯇ ꯍꯩꯍꯧꯗ꯭ꯔꯕꯅꯤꯅ ꯅꯣꯡꯃꯒꯤ ꯊꯣꯛꯎꯕ ꯑꯐꯪ ꯑꯐꯪꯕ ꯍꯥꯏꯗꯣꯏꯅꯤꯗ. ꯋꯥꯔꯤ ꯁꯥꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩ. ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯁꯦ. ꯑꯗꯣ ꯃꯣꯆꯥꯁꯦ ꯈꯔ ꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯁꯦ. ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡꯁꯦ ꯁꯣꯏꯔꯅꯤ. ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯤ. ꯃꯣꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ. ꯅꯦꯅꯦ, ꯑꯁꯦꯡꯕꯒꯤ ꯑꯩ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯗꯣꯏꯔꯣ? ꯍꯣꯏ, ꯇꯝꯃꯗꯣꯏꯅꯦ. ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯤꯡꯗ꯭ꯔꯣ? ꯆꯠꯅꯤꯡꯉꯤꯅ. ꯁ꯭ꯀꯨꯜꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯐꯖꯕ ꯁꯦꯠꯂꯒ ꯚꯦꯟꯒ ꯇꯣꯡꯉꯒ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯀꯨꯏꯔꯦ ꯑꯩꯗꯤ ꯆꯠꯅꯤꯡꯕ. ꯃꯣꯆꯥ, ꯕꯥꯆꯥ ꯂꯥꯛꯑꯦ. ꯕꯥꯆꯥ, ꯁꯤ ꯆꯥꯋꯣ. ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯂꯩꯕꯤꯔꯛꯏꯅꯦ. ꯍꯦ, ꯉꯥꯏꯈꯣꯅꯦ. ꯀꯩꯅꯣ ꯅꯪꯅ ꯃꯤꯒꯤ ꯐꯣꯟꯗꯣ ꯐꯣꯟ ꯂꯧꯔꯤꯗꯣ? ꯊꯝꯃꯝꯃꯣ. ꯄꯤꯔꯣ. ꯐꯣꯟꯗꯣ ꯄꯤꯔꯣ. ꯐꯣꯟꯗꯣ ꯄꯤꯔꯣ. ꯕꯥꯆꯥ, ꯅꯪ ꯉꯍꯥꯟꯒ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯪ ꯍꯜꯂꯛꯇꯕꯒꯤ ꯑꯩ ꯏꯊꯟꯇ ꯁꯥꯟꯅꯔ ꯂꯩꯅꯦ. ꯇꯥꯆꯧ, ꯑꯩꯅ ꯇꯥꯆꯧꯒꯤ ꯐꯣꯟ ꯑꯃ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯣ ꯁꯦꯟ ꯐꯪꯗꯗꯅ ꯂꯩꯔꯛꯇ꯭ꯔꯦ. ꯅꯪ ꯁꯥꯎꯅꯨꯀꯣ ꯇꯥꯆꯧ. ꯑꯩꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ. ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯄꯤꯒꯦ ꯇꯧꯕꯅꯦ. ꯕꯥꯆꯥ, ꯆꯥꯋꯣ. ꯑꯆꯥꯄꯣꯠꯁꯦ ꯍꯥꯎꯕꯅꯦ. 이반이 사놓으지라. 마나 kanano? 이놈빠니. ꯄꯣꯛꯄꯗꯒꯤ ꯃꯤꯃꯥꯟꯅꯔꯛꯇ꯭ꯔꯦ. ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗꯁꯨ ꯍꯜꯂꯛꯇꯦ. ꯗꯥꯇꯣꯝꯆꯥ, ꯅꯪ ꯃꯤꯀꯨꯞ ꯑꯃꯠꯇ ꯁꯨꯡꯗꯣꯛꯂꯝꯗꯧ ꯃꯥꯟꯗꯦ. ꯏꯔꯥꯏꯕꯛꯀꯤꯅꯤ. ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯏꯃꯥ ꯄꯥꯕꯁꯨ ꯅꯥꯔꯒ ꯂꯩꯈꯤꯗꯕꯅꯤ. ꯅꯅꯝꯃꯁꯨ ꯀꯦꯟꯁꯔꯅ ꯂꯩꯈꯤꯗꯕꯅꯤ. ꯃꯣꯏꯕꯨ ꯂꯥꯌꯦꯡꯕꯗ ꯌꯨꯝꯐꯝꯁꯤ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕ. ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯠꯇꯅ ꯏꯅꯝꯃꯁꯨ ꯈꯥꯡꯎ ꯊꯛꯇ ꯁꯦꯠꯅꯈꯤꯕ. ꯋꯥꯔꯤꯁꯤ ꯇꯣꯛꯁꯤ. ꯅꯤꯡꯁꯤꯡꯉꯒꯨꯝꯁꯤ. ꯗꯥꯇꯣꯝꯆꯥ, ꯅꯆꯜꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ. ꯑꯩ ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯀꯅꯤ. ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯃꯣꯆꯥ, ꯅꯦꯅꯦ ꯆꯠꯂꯒꯦ. ꯅꯦꯅꯦ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯨꯀꯣ.